ꯍꯧꯖꯤꯛ ꯃꯐꯝ ꯑꯁꯤꯗ ꯍꯦꯂꯤꯀꯣꯞꯇꯔ ꯑꯃ ꯄꯥꯏꯔꯛꯂꯦ ꯍꯦꯂꯤꯀꯣꯞꯇꯔ ꯑꯁꯤꯗꯒꯤ ꯁꯤꯔꯤ ꯑꯃꯗꯤ ꯃꯥꯏꯀꯦꯜ ꯀꯨꯝꯊꯔꯛꯂꯦ ꯃꯈꯣꯏ ꯑꯅꯤꯅ ꯈꯨꯜ ꯑꯁꯤꯗ ꯂꯥꯛꯂꯤꯕꯒꯤ ꯃꯔꯝꯁꯨ ꯕꯤꯄꯤꯟꯁꯟꯅ ꯈꯪꯂꯦ ꯃꯍꯥꯛꯅ ꯍꯥꯏꯔꯤ ꯍꯧꯖꯤꯛ ꯃꯅꯤ ꯑꯁꯤꯒꯤ ꯑꯀꯟꯕ ꯂꯥꯟꯊꯦꯡꯅꯕ ꯑꯃ ꯂꯩꯔꯤ ꯑꯗꯨꯅ ꯃꯄꯨ ꯍꯅꯨꯃꯥꯟ ꯅꯪꯗꯤ ꯀꯔꯥꯏꯗ ꯂꯩꯕꯒꯦ ꯍꯥꯏꯅ ꯍꯥꯏꯔꯤ ꯑꯁꯨꯝꯅ ꯍꯥꯏꯕꯒ ꯃꯄꯨ ꯍꯅꯨꯃꯥꯟ ꯑꯁꯤ ꯎꯟꯒꯤ ꯃꯅꯨꯡꯗ ꯂꯩꯔꯤꯕꯁꯤ ꯎꯠꯂꯛꯂꯤ ꯍꯧꯖꯤꯛ ꯃꯤꯅꯥꯛꯁꯤꯒꯤ ꯃꯄꯨꯅ ꯀꯔꯤꯒꯤ ꯃꯐꯝ ꯑꯁꯤꯗ ꯂꯥꯛꯂꯤꯕꯅꯣ ꯍꯥꯏꯅ ꯁꯤꯔꯤ ꯍꯣꯏꯗ ꯍꯪꯂꯤ ꯃꯥꯏꯀꯦꯜꯅ ꯍꯅꯨꯃꯥꯟꯗ ꯌꯦꯡꯂꯛꯂꯤ ꯑꯗꯨꯒ ꯊꯧꯗꯣꯛ ꯑꯃ ꯎꯠꯂꯛꯂꯤ ꯍꯧꯖꯤꯛ ꯁꯤꯔꯤ ꯑꯁꯤꯅ ꯌꯨꯇꯨꯕꯔ ꯑꯃꯒꯤ ꯚꯤꯗꯤꯑꯣ ꯑꯃ ꯌꯦꯡꯂꯒ ꯅꯣꯛꯂꯤ ꯚꯤꯗꯤꯑꯣ ꯑꯁꯤ ꯃꯥꯏꯀꯦꯜꯅ ꯀꯥꯞꯊꯣꯛꯇꯨꯅ ꯌꯦꯡꯂꯤ ꯚꯤꯗꯤꯑꯣ ꯑꯁꯤꯒꯤ ꯃꯇꯨꯡꯗ ꯇ꯭ꯔꯦꯟꯅ ꯅꯨꯄꯥ ꯑꯃ ꯊꯣꯡꯈꯤꯕꯁꯤ ꯃꯈꯣꯏꯅ ꯎꯔꯤ ꯑꯗꯨꯒ ꯅꯨꯄꯥ ꯑꯁꯤ ꯀꯔꯤꯁꯨ ꯇꯧꯗꯨꯅ ꯃꯤꯑꯣꯏ ꯑꯃꯒ ꯆꯠꯈꯤꯕꯁꯤ ꯃꯈꯣꯏꯅ ꯚꯤꯗꯤꯑꯣ ꯑꯁꯤꯗꯒꯤ ꯎꯔꯝꯃꯤ ꯚꯤꯗꯤꯑꯣ ꯑꯁꯤꯗ ꯇ꯭ꯔꯦꯟꯅ ꯊꯣꯡꯈꯤꯕꯒꯤ ꯌꯥꯎꯔꯤꯕ ꯃꯤꯁꯛ ꯑꯁꯤ ꯍꯅꯨꯃꯥꯟꯅꯤ ꯃꯃꯥꯡꯗ ꯃꯉꯣꯟꯗ ꯇ꯭ꯔꯦꯟꯅ ꯊꯣꯡꯈꯤꯕꯒꯤ ꯊꯧꯗꯣꯛ ꯑꯗꯨꯗ ꯅꯨꯄꯥ ꯑꯃꯅ ꯚꯤꯗꯤꯑꯣ ꯔꯦꯀꯣꯔꯗ ꯇꯧꯕꯗ ꯌꯥꯎꯈꯤꯕꯅꯤ ꯚꯤꯗꯤꯑꯣ ꯑꯁꯤ ꯃꯥꯏꯀꯦꯜ ꯍꯣꯏꯅ ꯌꯦꯡꯂꯨꯕꯗꯒꯤ ꯑꯉꯛꯄ ꯑꯃ ꯑꯣꯏꯔꯤ ꯑꯗꯨꯒ ꯚꯤꯗꯤꯑꯣ ꯑꯁꯤ ꯏꯟꯇꯔꯅꯦꯠꯇꯒꯤ ꯀꯛꯊꯠꯅꯕꯒꯤ ꯍꯥꯏꯔꯝꯃꯤ ꯃꯁꯤꯅ ꯃꯔꯝ ꯑꯣꯏꯔꯒ ꯑꯁꯦꯡꯕꯁꯤ ꯈꯪꯅꯕꯒꯤꯗꯃꯛꯇ ꯃꯈꯣꯏ ꯑꯟꯖꯅꯥꯗ꯭ꯔꯤ ꯈꯨꯟ ꯑꯁꯤꯗ ꯂꯥꯛꯂꯤꯕꯅꯤ ꯍꯧꯖꯤꯛ ꯃꯥꯏꯀꯦꯜꯅ ꯃꯌꯥꯝꯗ ꯍꯥꯏꯔꯛꯂꯤ ꯑꯩꯒꯤ ꯃꯤꯡ ꯃꯥꯏꯀꯦꯜ ꯀꯧꯏ ꯈꯨꯡꯒꯪꯁꯤꯡꯕꯨ ꯆꯥꯎꯈꯠꯅꯕꯒꯤꯗꯃꯛꯇ ꯊꯕꯛ ꯄꯥꯏꯈꯠꯄ ꯂꯥꯛꯂꯤꯕꯅꯤ ꯑꯩꯈꯣꯏꯅ ꯅꯈꯣꯏꯒꯤ ꯈꯨꯟ ꯑꯁꯤꯕꯨ ꯁꯣꯏꯗꯅ ꯆꯥꯎꯈꯠꯍꯟꯒꯅꯤ ꯑꯋꯥꯠꯄꯁꯤꯡ ꯑꯩꯈꯣꯏꯅ ꯄꯤꯒꯅꯤ ꯍꯥꯏꯅ ꯍꯥꯏꯔꯤ ꯃꯤꯅꯥꯛꯁꯤꯅ ꯃꯄꯥꯟꯗ ꯂꯩꯔꯨꯕꯅ ꯃꯁꯤꯒꯤ ꯃꯔꯝꯗ ꯈꯪꯂꯗꯨꯅ ꯄ꯭ꯔꯖꯥ ꯃꯌꯥꯝꯗ ꯃꯍꯥꯛꯅꯁꯨ ꯒ꯭ꯌꯥꯟ ꯇꯥꯅꯕ ꯍꯥꯏꯔꯤ ꯑꯗꯨꯒ ꯃꯤꯅꯥꯛꯁꯤꯅ ꯃꯥꯏꯀꯦꯜꯗ ꯈꯨꯜ ꯑꯁꯤꯗ ꯍꯣꯁꯄꯤꯇꯥꯜ ꯂꯩꯇꯕꯅ ꯑꯅꯥꯕ ꯀꯌꯥ ꯑꯃꯒꯤ ꯊꯋꯥꯏ ꯃꯥꯡꯂꯤ ꯑꯗꯨꯅ ꯍꯣꯁꯄꯤꯇꯥꯜ ꯍꯥꯟꯅ ꯁꯥꯕꯤꯅꯕꯒꯤ ꯍꯥꯏꯔꯤ ꯁꯤꯔꯤꯅ ꯍꯣꯁꯄꯤꯇꯥꯜ ꯁꯥꯕ ꯑꯁꯤꯗ ꯌꯥꯔꯦ ꯍꯅꯨꯃꯥꯟꯅ ꯃꯥꯏꯀꯦꯜꯗ ꯅꯍꯥꯛꯅ ꯍꯣꯁꯄꯤꯇꯥꯜ ꯑꯁꯤ ꯁꯣꯏꯗꯅ ꯁꯥꯕꯤꯒꯗ꯭ꯔꯥ ꯍꯥꯏꯅ ꯍꯪꯂꯛꯂꯤ ꯑꯗꯨꯕꯨ ꯃꯥꯏꯀꯦꯜꯅ ꯁꯥꯒꯅꯤ ꯍꯥꯏꯕꯒꯤ ꯑꯌꯥꯕ ꯎꯠꯂꯒ ꯍꯦꯟꯁꯦꯛ ꯇꯧꯔꯤ ꯑꯁꯨꯝꯅ ꯍꯅꯨꯃꯥꯟ ꯑꯃꯗꯤ ꯃꯥꯏꯀꯦꯜ ꯍꯦꯟꯁꯦꯛ ꯇꯧꯅꯔꯤ ꯑꯗꯨꯕꯨ ꯃꯥꯏꯀꯦꯜꯒꯤ ꯃꯈꯨꯠꯇꯒꯤ ꯁꯤꯔꯤꯕ ꯗꯤꯚꯥꯏꯁ ꯑꯁꯤꯗꯒꯤ ꯃꯆꯤꯟ ꯇꯨꯝꯕ ꯄꯣꯠꯁꯛ ꯑꯃ ꯊꯤꯟꯗꯣꯔꯛꯇꯨꯅ ꯍꯅꯨꯃꯥꯟꯒꯤ ꯃꯈꯨꯠꯇ ꯊꯤꯜꯂꯛꯂꯝꯃꯤ ꯑꯗꯨꯒ ꯁꯤꯟ ꯑꯁꯤꯁꯨ ꯆꯦꯟꯖ ꯇꯧꯈꯤꯔꯝꯃꯤ ꯃꯥꯏꯀꯦꯜꯅ ꯇꯧꯔꯤꯕꯁꯤ ꯍꯅꯨꯃꯥꯟꯒꯤ ꯕ꯭ꯂꯗ ꯂꯧꯔꯤꯕꯅꯤ ꯃꯍꯥꯛꯅ ꯇ꯭ꯔꯦꯟꯅ ꯊꯣꯡꯈꯤꯕ ꯃꯤꯁꯛ ꯑꯗꯨ ꯍꯅꯨꯃꯥꯟꯅꯤ ꯍꯥꯏꯕꯁꯨ ꯈꯪꯂꯝꯂꯦ ꯑꯗꯨꯒ ꯍꯅꯨꯃꯥꯟꯒꯤ ꯄꯋꯥꯔ ꯑꯁꯤ ꯃꯍꯥꯛꯀꯤ ꯏꯗ ꯌꯥꯎꯕ꯭ꯔꯥ ꯈꯪꯅꯕꯒꯤꯗꯃꯛꯇ ꯍꯅꯨꯃꯥꯟꯒꯤ ꯏ ꯑꯁꯤ ꯂꯧꯔꯤꯕꯅꯤ ꯃꯊꯪꯒꯤ ꯁꯤꯟꯗ ꯃꯥꯏꯀꯦꯜꯒ ꯁꯤꯔꯤꯒ ꯋꯥꯔꯤ ꯁꯥꯟꯅꯔꯤ ꯃꯥꯏꯀꯦꯜꯅ ꯁꯤꯔꯤꯗ ꯍꯥꯏꯔꯤ ꯍꯅꯨꯃꯥꯟꯅ ꯄꯋꯥꯔ ꯑꯗꯨ ꯀꯝꯗꯧꯅ ꯐꯪꯂꯤꯕꯅꯣ ꯍꯥꯏꯕꯗꯨꯒꯤ ꯃꯇꯥꯡꯗ ꯈꯪꯂꯕ꯭ꯔꯥ ꯍꯥꯏꯅ ꯍꯪꯂꯤ ꯑꯗꯨꯕꯨ ꯁꯤꯔꯤꯅ ꯈꯪꯗꯣꯛꯅꯕꯒꯤ ꯂꯝꯕꯤ ꯊꯤꯔꯤ ꯍꯥꯏꯅ ꯍꯥꯏꯔꯛꯂꯝꯃꯤ ꯁꯣꯝꯗꯅ ꯒꯨꯗꯦꯁꯣꯔꯥꯎꯒꯤ ꯗꯨꯀꯥꯟ ꯑꯁꯤꯗ ꯔꯣꯍꯤꯅꯤꯅ ꯄꯣꯠ ꯁꯣꯠꯄꯒꯤ ꯄꯩꯁꯥ ꯄꯤꯗꯕꯗꯒꯤ ꯒꯨꯗꯦꯁꯣꯔꯥꯎꯅ ꯉꯥꯡꯂꯤ ꯈꯨꯜ ꯑꯁꯤꯗ ꯅꯍꯥꯛ ꯕꯗꯅꯥꯝ ꯄꯤꯒꯅꯤ ꯍꯥꯏꯅꯁꯨ ꯍꯥꯏꯔꯤ ꯑꯗꯨꯕꯨ ꯔꯣꯍꯤꯅꯤꯅ ꯅꯪꯅ ꯇꯧꯅꯤꯡꯕ ꯇꯧꯖꯧ ꯍꯥꯏꯔꯒ ꯑꯆꯥꯄꯣꯠ ꯕꯣꯇꯜ ꯑꯃ ꯄꯨꯔꯒ ꯆꯠꯈ꯭ꯔꯦ ꯃꯐꯝ ꯑꯁꯤꯗ ꯁꯤꯔꯤ ꯑꯁꯤ ꯂꯥꯛꯂꯤ ꯃꯍꯥꯛꯅ ꯍꯅꯨꯃꯥꯟꯒꯤ ꯄꯋꯥꯔ ꯑꯁꯤ ꯀꯝꯗꯧꯅ ꯐꯪꯂꯤꯕꯅꯣ ꯍꯥꯏꯕꯒꯤ ꯃꯇꯥꯡꯗ ꯈꯪꯗꯣꯛꯅꯕꯒꯤ ꯊꯤꯖꯤꯟꯕ ꯂꯥꯛꯂꯤꯕꯅꯤ ꯃꯍꯥꯛꯅ ꯒꯨꯗꯦꯁꯣꯔꯥꯎꯗ ꯍꯅꯨꯃꯥꯟꯅ ꯄꯋꯥꯔ ꯑꯗꯨ ꯐꯪꯂꯤꯕꯁꯤ ꯀꯝꯗꯧꯅꯅꯣ ꯍꯥꯏꯅ ꯍꯪꯂꯤ ꯒꯨꯗꯦꯁꯣꯔꯥꯎꯅ ꯍꯥꯏꯔꯤ ꯍꯅꯨꯃꯥꯟ ꯑꯗꯨ ꯊꯥ ꯑꯃꯒꯤ ꯃꯃꯥꯡꯗ ꯄꯋꯥꯔ ꯌꯥꯎꯔꯝꯗꯕꯅꯤ ꯑꯗꯨꯕꯨ ꯑꯥꯗ ꯆꯠꯂꯤꯕ ꯅꯨꯄꯤ ꯑꯁꯤ ꯃꯍꯥꯛꯅ ꯆꯦꯠꯅ ꯀꯣꯟꯁꯤꯟꯗꯨꯅ ꯀꯤꯁ ꯇꯧꯔꯨꯕꯗꯒꯤ ꯄꯋꯥꯔ ꯑꯁꯤ ꯐꯪꯈꯤꯕꯅꯤ ꯍꯥꯏꯔꯤ ꯑꯗꯨꯕꯨ ꯁꯤꯔꯤꯅ ꯍꯥꯏꯔꯤꯕꯁꯤꯗ ꯊꯥꯖꯗ꯭ꯔꯤ ꯑꯗꯨꯕꯨ ꯒꯨꯗꯦꯁꯣꯔꯥꯎꯅ ꯅꯪꯅ ꯄꯋꯥꯔ ꯐꯪꯂꯕꯗꯤ ꯅꯨꯄꯤ ꯑꯁꯤꯕꯨ ꯀꯤꯁ ꯇꯧꯔꯁꯨ ꯄꯋꯥꯔ ꯐꯪꯂꯒꯗꯕꯅꯤ ꯍꯥꯏꯔꯝꯃꯤ ꯃꯁꯤꯗꯒꯤ ꯁꯤꯔꯤꯅꯁꯨ ꯊꯥꯖꯔꯗꯨꯅ ꯔꯣꯍꯤꯅꯤ ꯑꯁꯤꯕꯨ ꯀꯤꯁ ꯇꯧꯕ ꯂꯥꯛꯂꯤ ꯃꯍꯥꯛꯅ ꯔꯣꯍꯤꯅꯤꯗ ꯀꯤꯁ ꯇꯧꯒꯦ ꯇꯧꯔꯨꯕꯗ ꯔꯣꯍꯤꯅꯤꯅ ꯁꯤꯔꯤ ꯑꯁꯤꯕꯨ ꯐꯨꯔꯒ ꯇꯥꯜꯂꯛꯂꯤ ꯍꯧꯖꯤꯛ ꯁꯤꯔꯤꯅ ꯂꯥꯛꯄꯗ ꯀꯥꯁꯤꯒꯤ ꯃꯌꯨꯝꯗ ꯃꯤ ꯃꯌꯥꯝ ꯑꯃ ꯂꯩꯔꯝꯂꯤꯕꯁꯤ ꯃꯍꯥꯛꯅ ꯊꯦꯡꯅꯔꯝꯃꯤ ꯃꯍꯥꯛꯅ ꯅꯨꯄꯥ ꯑꯃꯗ ꯀꯔꯤ ꯂꯩꯔꯕꯒꯦ ꯍꯥꯏꯅ ꯍꯪꯂꯤ ꯅꯨꯄꯥ ꯑꯁꯤꯅ ꯍꯅꯨꯃꯥꯟꯒꯤ ꯁꯛꯇꯤ ꯑꯗꯨ ꯀꯝꯗꯧꯅ ꯐꯪꯂꯤꯕꯅꯣ ꯍꯥꯏꯕꯒꯤ ꯃꯇꯥꯡꯗ ꯍꯅꯨꯃꯥꯟꯅ ꯍꯥꯏꯒꯅꯤ ꯍꯥꯏꯕꯗꯒꯤ ꯃꯐꯝ ꯑꯁꯤꯗ ꯂꯥꯛꯂꯤꯕꯅꯤ ꯍꯥꯏꯅ ꯍꯥꯏꯔꯛꯂꯤ ꯍꯧꯖꯤꯛ ꯍꯅꯨꯃꯥꯟꯅ ꯃꯍꯥꯛꯅ ꯐꯪꯂꯤꯕ ꯄꯋꯥꯔ ꯑꯁꯤ ꯀꯥꯁꯤꯒꯤ ꯏꯔꯣꯏꯒꯤ ꯁꯪꯒꯣꯝ ꯑꯁꯤ ꯊꯛꯂꯨꯕꯗꯒꯤꯅꯤ ꯍꯥꯏꯅ ꯃꯌꯥꯝꯗ ꯍꯥꯏꯔꯝꯃꯤ ꯑꯗꯨꯕꯨ ꯁꯤꯔꯤ ꯑꯃꯗꯤ ꯂꯩꯔꯤꯕ ꯃꯌꯥꯝꯅꯁꯤꯡꯅ ꯊꯥꯖꯗ꯭ꯔꯦ ꯃꯁꯤꯗꯒꯤ ꯃꯍꯥꯛꯅ ꯊꯥꯖꯅꯕꯒꯤꯗꯃꯛꯇ ꯁꯪꯒꯣꯝ ꯄꯥꯇ꯭ꯔ ꯑꯃ ꯂꯧꯔꯒ ꯁꯪꯒꯣꯝ ꯑꯁꯤ ꯊꯛꯂꯤ ꯄꯥꯇ꯭ꯔ ꯑꯁꯤ ꯃꯈꯨꯠꯅ ꯄꯥꯏꯁꯤꯟꯕꯗ ꯀꯣꯞꯂꯦ ꯑꯗꯨꯒ ꯃꯊꯛꯇ ꯋꯥꯡꯅ ꯂꯪꯈꯠꯈ꯭ꯔꯦ ꯑꯁꯨꯝꯅ ꯇꯧꯕꯗꯒꯤ ꯃꯌꯥꯝꯅ ꯊꯥꯖꯔꯗꯨꯅ ꯂꯩꯔꯤꯕ ꯃꯌꯥꯝꯅ ꯀꯥꯁꯤꯒꯤ ꯁꯪꯒꯣꯝ ꯑꯁꯤ ꯂꯩꯒꯦ ꯍꯥꯏꯅ ꯂꯣꯏꯅꯃꯛ ꯌꯣꯝꯁꯤꯟꯅꯔꯛꯂꯦ ꯁꯤꯔꯤꯅꯁꯨ ꯄꯩꯁꯥ ꯌꯥꯝꯅ ꯄꯤꯗꯨꯅ ꯁꯪꯒꯣꯝꯁꯤꯡ ꯑꯁꯤ ꯂꯩꯔꯤ ꯃꯊꯪꯒꯤ ꯁꯤꯟꯗ ꯍꯣꯁꯄꯤꯇꯥꯜ ꯁꯥꯅꯕꯒꯤ ꯂꯥꯏꯗ ꯄꯨꯖꯥ ꯇꯧꯔꯤ ꯍꯣꯁꯄꯤꯇꯥꯜ ꯁꯥꯒꯗꯧꯔꯤꯕ ꯃꯐꯝ ꯑꯁꯤꯗ ꯆꯥꯎꯔꯕ ꯅꯨꯡ ꯑꯃꯁꯨ ꯂꯩꯔꯤꯕ ꯅꯨꯡ ꯑꯁꯤ JCB ꯇꯧꯗꯨꯅ ꯂꯧꯊꯣꯛꯅꯕꯒꯤ ꯆꯤꯡꯈꯠꯅꯕꯒꯤ ꯇꯧꯔꯤ ꯃꯐꯝ ꯑꯁꯤꯗ ꯍꯅꯨꯃꯥꯟꯁꯨ ꯂꯩꯔꯤ ꯃꯤꯅꯥꯛꯁꯤꯒ ꯃꯥꯏꯀꯦꯜꯒꯁꯨ ꯋꯥꯔꯤ ꯁꯥꯟꯅꯔꯤ ꯁꯤꯔꯤꯅ ꯃꯥꯏꯀꯦꯜꯗ ꯀꯥꯁꯤꯒꯤ ꯁꯪꯒꯣꯝꯗꯒꯤ ꯍꯅꯨꯃꯥꯟꯅ ꯄꯋꯥꯔꯁꯦ ꯐꯪꯕ ꯅꯠꯇꯦ ꯑꯗꯨꯒ ꯃꯥꯒꯤ ꯏꯗꯁꯨ ꯄꯋꯥꯔꯁꯦ ꯌꯥꯎꯗꯦ ꯃꯥꯒꯤ ꯄꯋꯥꯔ ꯑꯁꯤ ꯀꯔꯤꯒꯨꯝꯕ ꯑꯃꯗꯒꯤ ꯐꯪꯕ ꯑꯣꯏꯔꯝꯒꯅꯤ ꯍꯥꯏꯅ ꯍꯥꯏꯔꯛꯂꯤ ꯃꯁꯤꯗꯒꯤ ꯃꯥꯏꯀꯦꯜꯅ ꯍꯅꯨꯃꯥꯟꯅ ꯄꯋꯥꯔ ꯑꯗꯨ ꯀꯝꯗꯧꯅ ꯐꯪꯕꯒꯦ ꯍꯥꯏꯕꯗꯨ ꯈꯪꯗꯣꯛꯀꯅꯤ ꯍꯥꯏꯅ ꯍꯥꯏꯔꯝꯃꯤ ꯍꯧꯖꯤꯛ ꯃꯥꯏꯀꯦꯜꯅ ꯍꯅꯨꯃꯥꯟ ꯑꯁꯤ ꯁꯥꯎꯅꯕꯒꯤꯗꯃꯛ ꯃꯤꯅꯥꯛꯁꯤꯒꯤ ꯂꯦꯡꯖꯨꯝꯗ ꯁꯣꯛꯇꯨꯅ ꯋꯥꯔꯤ ꯁꯥꯟꯅꯕ ꯍꯧꯔꯛꯂꯤ ꯇꯧꯔꯤꯕꯁꯤ ꯍꯅꯨꯃꯥꯟꯅ ꯎꯕꯗꯒꯤ ꯃꯍꯥꯛ ꯃꯥꯏꯀꯦꯜꯒꯤ ꯃꯌꯥꯗ ꯂꯥꯛꯅꯕ ꯇꯧꯔꯛꯂꯤ ꯑꯗꯨꯕꯨ JCBꯅ ꯂꯧꯊꯣꯛꯂꯤꯕ ꯅꯨꯡ ꯑꯁꯤ ꯂꯧꯊꯣꯛꯄ ꯉꯝꯗ꯭ꯔꯦ ꯗ꯭ꯔꯥꯏꯚꯔ ꯑꯁꯤꯅ ꯅꯨꯡ ꯑꯁꯤ ꯂꯧꯊꯣꯛꯄ ꯉꯝꯗ꯭ꯔꯦ ꯃꯁꯤ ꯅꯨꯡ ꯃꯥꯟꯗꯦ ꯆꯤꯡ ꯑꯣꯏꯔꯝꯒꯗꯧꯕ ꯃꯥꯜꯂꯦ ꯍꯥꯏꯅ ꯍꯥꯏꯔꯛꯂꯤ ꯃꯁꯤꯗꯒꯤ ꯃꯥꯏꯀꯦꯜꯅ ꯃꯍꯥꯛ ꯂꯧꯊꯣꯛꯀꯦ ꯍꯥꯏꯔꯒ JCB ꯑꯁꯤꯗ ꯃꯍꯥꯛ ꯀꯥꯈꯠꯈ꯭ꯔꯦ ꯑꯗꯨꯒ ꯅꯨꯡ ꯑꯁꯤ ꯂꯧꯊꯣꯛꯅꯕ ꯇꯧꯈ꯭ꯔꯦ ꯍꯧꯖꯤꯛ ꯃꯍꯥꯛꯅ ꯅꯨꯡ ꯑꯁꯤ ꯂꯧꯊꯣꯛꯂꯦ ꯅꯨꯡ ꯑꯁꯤ ꯋꯥꯡꯅ ꯊꯥꯡꯒꯠꯂꯛꯂꯤ ꯑꯗꯨꯕꯨ ꯊꯧꯔꯤ ꯑꯁꯤ ꯇꯠꯂꯛꯀꯗꯧꯔꯦ ꯃꯁꯤꯗꯒꯤ ꯃꯌꯥꯝ ꯑꯁꯤ ꯀꯣꯏꯆꯦꯟ ꯆꯦꯟꯅꯔꯦ ꯅꯨꯡ ꯑꯁꯤ ꯈꯨꯟꯖꯥꯁꯤꯡ ꯂꯩꯔꯤꯕ ꯃꯔꯛ ꯑꯁꯤꯗ ꯃꯥꯏꯀꯦꯜꯅ ꯄꯨꯁꯤꯜꯂꯛꯂꯤ ꯍꯧꯖꯤꯛ ꯑꯉꯥꯡ ꯅꯨꯄꯤ ꯃꯆꯥ ꯑꯃ ꯆꯦꯟꯕꯗ ꯇꯨꯁꯤꯟꯗꯨꯅ ꯂꯩꯃꯥꯏꯗ ꯇꯥꯗꯨꯅ ꯂꯩꯔꯤ ꯃꯌꯥꯝꯁꯨ ꯀꯣꯏꯆꯦꯟ ꯆꯦꯟꯅꯕꯗ ꯄ꯭ꯔꯖꯥ ꯃꯌꯥꯝꯁꯨ ꯂꯣꯏꯅ ꯇꯨꯁꯤꯟꯅꯔꯦ ꯍꯧꯖꯤꯛ ꯍꯅꯨꯃꯥꯟꯅ ꯃꯐꯝ ꯑꯁꯤꯗ ꯈꯨꯗꯣꯡꯊꯤꯕ ꯇꯥꯒꯗꯧꯔꯦ ꯈꯟꯕꯗꯒꯤ ꯃꯥꯒꯤ ꯃꯅꯤ ꯑꯁꯤꯗꯒꯤ ꯄꯋꯥꯔ ꯂꯧꯅꯕꯒꯤ ꯃꯅꯤ ꯑꯁꯤ ꯂꯧꯊꯣꯛꯂꯤ ꯍꯅꯨꯃꯥꯟꯅ ꯇꯧꯔꯤꯕꯁꯤ ꯃꯥꯏꯀꯦꯜꯅꯁꯨ ꯎꯔꯤ ꯍꯅꯨꯃꯥꯟꯅꯁꯨ ꯃꯥꯏꯀꯦꯜꯅ ꯃꯉꯣꯟꯗ ꯌꯦꯡꯂꯛꯂꯤ ꯍꯥꯏꯕꯁꯨ ꯈꯪꯂꯤ
ꯃꯁꯤꯗꯒꯤ ꯃꯍꯥꯛꯅ ꯃꯥꯛꯁ ꯑꯃ ꯎꯞꯂꯒ ꯄꯥꯋꯔ ꯑꯁꯤ ꯂꯧꯈ꯭ꯔꯦ ꯇꯧꯔꯤꯕꯁꯤ ꯃꯥꯏꯀꯦꯜꯅꯗꯤ ꯎꯍꯧꯔꯤ ꯑꯗꯨꯕꯨ ꯀꯔꯤ ꯄꯣꯠꯁꯛꯇꯒꯤ ꯄꯥꯋꯔ ꯑꯁꯤ ꯐꯪꯂꯤꯕꯅꯣ ꯍꯥꯏꯕꯗꯨꯗꯤ ꯃꯍꯥꯛꯅ ꯈꯪꯍꯧꯗ꯭ꯔꯤ ꯍꯧꯖꯤꯛ ꯅꯨꯡ ꯑꯁꯤ ꯄ꯭ꯔꯖꯥ ꯃꯌꯥꯝꯁꯤꯡꯗ ꯇꯥꯁꯤꯜꯂꯛꯂꯦ ꯍꯅꯨꯃꯥꯟꯅ ꯅꯨꯡ ꯑꯁꯤ ꯉꯥꯛꯂꯝꯃꯤ ꯑꯁꯨꯝꯅ ꯇꯧꯔꯤꯕꯁꯤꯗ ꯃꯌꯥꯝ ꯑꯉꯛꯄ ꯑꯃꯒ ꯂꯣꯏꯅꯅ ꯍꯅꯨꯃꯥꯟꯕꯨ ꯊꯥꯒꯠꯂꯝꯃꯤ ꯃꯤꯅꯥꯛꯁꯤꯅ ꯍꯅꯨꯃꯥꯟꯗ ꯁꯟꯒ꯭ꯂꯥꯁ ꯑꯃꯁꯨ ꯎꯞꯄꯤꯔꯤ ꯔꯣꯍꯤꯅꯤꯅ ꯃꯤꯅꯥꯛꯁꯤꯗ ꯃꯌꯥꯝ ꯃꯃꯥꯡꯗ ꯏꯁꯄꯦꯛꯀ ꯎꯞꯄꯤꯔꯤꯁꯤꯕꯨ ꯍꯅꯨꯃꯥꯟ ꯑꯁꯤꯕꯨ ꯄꯥꯝꯂꯕ꯭ꯔꯥ ꯍꯥꯏꯅ ꯍꯪꯂꯤ ꯑꯗꯨꯕꯨ ꯍꯅꯨꯃꯥꯟꯅ ꯇꯧꯔꯤꯕ ꯑꯁꯤꯗ ꯃꯥꯏꯀꯦꯜ ꯑꯁꯤꯗꯤ ꯁꯥꯎꯅꯤꯡꯕ ꯍꯥꯏꯕꯗꯨ ꯑꯣꯏꯔꯤ ꯃꯊꯪꯒꯤ ꯁꯤꯟꯗ ꯃꯥꯏꯀꯦꯜꯗ ꯁꯤꯔꯤꯅ ꯍꯥꯏꯔꯤ ꯑꯩꯅ ꯅꯉꯣꯟꯗ ꯍꯥꯏꯈꯤꯕꯗꯨꯅꯤ ꯅꯪꯒꯤ ꯄꯥꯋꯔꯐꯨꯜ ꯑꯣꯏꯕ ꯁꯨꯏꯠ ꯑꯃ ꯁꯦꯝꯕꯤꯒꯦꯗꯅ ꯍꯧꯖꯤꯛꯇꯤ ꯁꯦꯝꯕ ꯂꯣꯏꯔꯦ ꯃꯦꯒꯥꯃꯦꯟ 2.0ꯅꯤ ꯁꯨꯏꯠ ꯑꯁꯤ ꯕ꯭ꯔꯦꯕꯤꯌꯝꯗꯒꯤ ꯍꯦꯟꯅ ꯀꯟꯕ ꯄꯣꯠꯁꯛꯅꯅꯤ ꯁꯦꯝꯂꯤꯕꯁꯤ ꯃꯁꯤꯒꯤ ꯁꯨꯏꯠ ꯑꯁꯤꯕꯨ ꯊꯨꯒꯥꯏꯕ ꯀꯔꯤꯁꯨ ꯉꯝꯂꯔꯣꯏ ꯍꯥꯏꯔꯒ ꯍꯦꯟ ꯒ꯭ꯂꯣꯕ ꯑꯃ ꯄꯤꯔꯤ ꯑꯗꯨꯒ ꯃꯁꯤꯒꯤ ꯄꯥꯋꯔ ꯑꯁꯤꯅ ꯍꯅꯨꯃꯥꯟꯕꯨꯁꯨ ꯂꯥꯏꯅ ꯃꯥꯏꯊꯤꯕ ꯄꯤꯕ ꯉꯝꯒꯅꯤ ꯍꯥꯏꯔꯒ ꯇ꯭ꯔꯥꯏ ꯇꯧꯅꯕꯒꯤ ꯄꯤꯔꯤ ꯃꯁꯤꯒꯤ ꯃꯇꯨꯡꯗ ꯅꯨꯄꯥ ꯑꯃ ꯐꯥꯖꯤꯟꯗꯨꯅ ꯂꯩꯔꯤꯕꯁꯤ ꯎꯠꯂꯛꯂꯤ ꯃꯍꯥꯛ ꯑꯁꯤ ꯍꯅꯨꯃꯥꯟꯗ ꯊꯥꯒꯠꯄ ꯌꯥꯎꯔꯨꯕ ꯃꯥꯏꯀꯦꯜꯒꯤ ꯃꯤꯑꯣꯏ ꯑꯃꯅꯤ ꯍꯅꯨꯃꯥꯟ ꯊꯥꯒꯠꯂꯨꯕ ꯑꯁꯤꯗ ꯃꯍꯥꯛꯅ ꯐꯥꯖꯤꯜꯂꯤꯕꯅꯤ ꯑꯗꯨꯒ ꯃꯤꯁꯛ ꯑꯁꯤꯗ ꯃꯥꯒꯤ ꯍꯦꯟ ꯒ꯭ꯂꯣꯕꯀꯤ ꯄꯥꯋꯔ ꯑꯁꯤ ꯇ꯭ꯔꯥꯏ ꯇꯧꯔꯤ ꯍꯦꯟ ꯒ꯭ꯂꯣꯕ ꯑꯁꯤꯅ ꯊꯤꯟꯕꯗ ꯅꯨꯄꯥ ꯑꯁꯤ ꯃꯁꯥ ꯑꯁꯤ ꯃꯆꯦꯠ ꯃꯆꯦꯠ ꯇꯥꯈ꯭ꯔꯦ ꯃꯁꯤꯅ ꯇꯥꯛꯄꯗꯤ ꯍꯦꯟ ꯒ꯭ꯂꯣꯕ ꯑꯁꯤꯗ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯀꯟꯕ ꯁꯛꯇꯤ ꯑꯃ ꯌꯥꯎꯔꯦ ꯍꯥꯏꯕ ꯃꯊꯪ ꯁꯤꯟꯗ ꯍꯅꯨꯃꯥꯟ ꯑꯃꯗꯤ ꯀꯥꯁꯤ ꯋꯥꯔꯤ ꯁꯥꯟꯅꯔꯤ ꯍꯅꯨꯃꯥꯟ ꯍꯥꯏꯔꯤ ꯑꯣꯂꯤꯝꯄꯤꯛꯇ ꯌꯥꯎꯗꯨꯅ ꯑꯩꯒꯤ ꯄꯥꯋꯔ ꯁꯤꯖꯤꯟꯅꯗꯨꯅ ꯄꯣꯠ ꯑꯃ ꯂꯪꯂꯕꯗꯤ ꯀꯤꯂꯣꯃꯤꯇꯔ 2ꯃꯨꯛꯇꯤ ꯄꯥꯏꯒꯅꯤꯅꯦ ꯑꯣꯂꯤꯝꯄꯤꯛꯇꯒꯤ ꯃꯦꯗꯜꯒ ꯌꯥꯝꯅ ꯐꯪꯒꯅꯤ ꯍꯥꯏꯅ ꯍꯥꯏꯔꯤ ꯀꯥꯁꯤꯅ ꯅꯨꯃꯤꯗꯥꯡꯗ ꯇꯣꯔꯅꯥꯃꯦꯟ ꯇꯧꯔꯒꯅ ꯀꯃꯥꯏꯅ ꯇꯧꯕ ꯍꯥꯏꯔꯤ ꯃꯁꯤꯗꯒꯤ ꯍꯅꯨꯃꯥꯟꯅ ꯃꯦꯗꯜꯒꯤ ꯋꯥꯁꯤ ꯇꯣꯛꯂꯁꯤ ꯃꯤꯅꯥꯛꯁꯤꯒꯤ ꯊꯃꯣꯏ ꯈꯨꯗꯨꯝ ꯆꯜꯂꯕꯅꯤꯅ ꯌꯥꯔꯦ ꯍꯧꯖꯤꯛ ꯃꯥꯒꯤ ꯃꯄꯨꯕꯨ ꯌꯥꯅꯕ ꯑꯃꯨꯛ ꯇꯧꯕ ꯇꯥꯕꯅꯤ ꯑꯩ ꯃꯍꯥꯛꯀ ꯂꯨꯍꯣꯡꯕ ꯄꯥꯝꯃꯤ ꯍꯥꯏꯅ ꯐꯣꯡꯗꯣꯛꯂꯤ ꯀꯥꯁꯤꯅ ꯅꯆꯦ ꯂꯩꯅ ꯂꯩꯅ ꯅꯪꯅ ꯍꯥꯟꯅ ꯂꯨꯍꯣꯡꯒꯗꯧꯔꯤꯕ ꯍꯅꯨꯃꯥꯟꯅ ꯏꯆꯦꯗꯤ ꯑꯩꯅ ꯉꯥꯏꯕ ꯉꯝꯂꯔꯣꯏ ꯏꯆꯦꯒꯤ ꯅꯥꯄꯜ ꯑꯁꯤꯗꯤ ꯃꯌꯥꯝꯅ ꯈꯪꯕꯅꯤꯅ ꯀꯅꯥꯝꯇꯅ ꯂꯨꯍꯣꯡꯅꯕꯒꯤ ꯍꯥꯏꯔꯛꯂꯔꯣꯏ ꯑꯗꯨꯅ ꯏꯆꯦ ꯉꯥꯏꯕ ꯉꯝꯂꯔꯣꯏ ꯑꯩ ꯍꯥꯟꯅ ꯂꯨꯍꯣꯡꯂꯒꯅꯤ ꯍꯥꯏꯔꯤ ꯋꯥꯔꯤ ꯁꯥꯟꯅꯔꯤꯕꯁꯤꯒꯤ ꯃꯥꯒꯤ ꯑꯟꯇꯤꯅ ꯇꯥꯔꯗꯨꯅ ꯍꯥꯏꯔꯛꯂꯤ ꯅꯆꯦ ꯂꯩꯅ ꯂꯩꯅ ꯅꯪ ꯍꯥꯟꯅ ꯂꯨꯍꯣꯡꯂꯣ ꯅꯪꯒꯤ ꯅꯆꯦꯗꯤ ꯍꯧꯖꯤꯛꯁꯨ ꯂꯩꯁꯥꯗꯨꯅ ꯂꯩꯔꯤꯕꯅꯤ ꯑꯗꯨꯕꯨ ꯅꯪꯗꯤ ꯄꯩꯁꯥ ꯇꯥꯟꯗꯨꯅ ꯅꯪꯒꯤ ꯅꯕꯨꯛ ꯊꯥꯛꯄ ꯉꯝꯂꯒꯗ꯭ꯔꯣ ꯍꯥꯏꯅ ꯍꯥꯏꯔꯛꯂꯤ ꯍꯅꯨꯃꯥꯟꯅ ꯃꯥꯒꯤ ꯑꯟꯇꯤꯗ ꯑꯟꯇꯤ ꯑꯩꯒꯤ ꯀꯔꯤ ꯏꯔꯥꯅꯣ ꯏꯆꯦꯕꯨ ꯀꯅꯥꯝꯇꯅ ꯂꯨꯍꯣꯡꯕꯤꯗ꯭ꯔꯒ ꯍꯥꯏꯅ ꯍꯥꯏꯕꯗ ꯃꯥꯒꯤ ꯑꯟꯇꯤꯅ ꯅꯆꯦꯅ ꯂꯨꯍꯣꯡꯗ꯭ꯔꯤꯕ ꯑꯁꯤꯒꯤ ꯃꯔꯝ ꯑꯁꯤ ꯅꯍꯥꯛ ꯈꯪꯂꯕ꯭ꯔꯥ ꯃꯍꯥꯛꯅ ꯂꯨꯍꯣꯡꯗꯕꯒꯤ ꯃꯔꯝ ꯑꯁꯤ ꯅꯪꯒꯤ ꯃꯔꯝꯅꯅꯤ ꯅꯪꯒꯤ ꯅꯆꯦꯕꯨ ꯀꯅꯥꯅ ꯂꯨꯍꯣꯡꯒꯗꯧꯔꯤꯕꯅꯣ ꯂꯨꯍꯣꯡꯂꯕ ꯃꯇꯨꯡꯗ ꯅꯪꯕꯨ ꯅꯨꯄꯥ ꯃꯌꯨꯝꯗ ꯄꯨꯗꯨꯅ ꯊꯝꯒꯦꯅ ꯅꯨꯄꯥꯁꯤꯡꯗ ꯃꯍꯥꯛꯅ ꯍꯥꯏꯔꯤꯕꯅꯤ ꯅꯪꯒꯤꯗꯃꯛꯇ ꯈꯟꯕꯗ ꯅꯆꯦ ꯑꯁꯤ ꯌꯥꯝꯅ ꯋꯥꯖꯔꯕꯅꯤ ꯅꯪꯅ ꯁꯦꯟ ꯊꯣꯛꯄ ꯊꯕꯛ ꯑꯝꯇ ꯇꯧꯗꯕꯁꯤꯗ ꯀꯔꯤꯒꯨꯝꯕ ꯅꯆꯦꯅ ꯂꯨꯍꯣꯡꯈ꯭ꯔꯕꯗꯤ ꯅꯪꯒꯤ ꯇꯨꯡꯒꯤ ꯄꯨꯟꯁꯤꯗ ꯑꯋꯥꯕ ꯑꯣꯏꯒꯅꯤ ꯈꯟꯕꯗ ꯃꯍꯥꯛ ꯋꯥꯖꯔꯤꯕꯅꯤ ꯃꯁꯤꯅ ꯃꯔꯝ ꯑꯣꯏꯔꯒ ꯃꯍꯥꯛꯅ ꯋꯥꯁꯛꯈꯤ ꯅꯆꯦꯅ ꯂꯨꯍꯣꯡꯂꯕ ꯃꯇꯨꯡꯗ ꯅꯪꯕꯨ ꯅꯨꯄꯥ ꯃꯌꯨꯝꯗ ꯄꯨꯗꯨꯅ ꯄꯨꯟꯅ ꯂꯩꯃꯤꯟꯅꯕ ꯌꯥꯕ ꯅꯨꯄꯥꯗ ꯂꯨꯍꯣꯡꯒꯅꯤ ꯍꯥꯏꯅ ꯃꯁꯤꯒꯤ ꯋꯥꯁꯤ ꯍꯥꯏꯔꯨꯕꯗ ꯃꯌꯥꯝꯅ ꯃꯥꯕꯨ ꯅꯣꯛꯅꯕꯤꯈꯤ ꯂꯨꯍꯣꯡꯂꯕ ꯃꯇꯨꯡꯗ ꯃꯥꯒꯤ ꯃꯅꯥꯎ ꯅꯨꯄꯥꯕꯨ ꯅꯨꯄꯥ ꯃꯌꯨꯝꯗ ꯀꯅꯥꯅ ꯊꯝꯅꯩ ꯍꯥꯏꯗꯅ ꯃꯔꯝ ꯑꯁꯤꯅ ꯅꯆꯦꯅ ꯂꯨꯍꯣꯡꯕ ꯍꯥꯏꯖꯕ ꯆꯪꯂꯛꯄ ꯀꯌꯥ ꯌꯥꯈꯤꯗꯕꯅꯤ ꯃꯍꯥꯛꯅ ꯍꯥꯏꯕ ꯌꯥꯕ ꯅꯨꯄꯥ ꯌꯥꯎꯗꯕꯗꯒꯤ ꯑꯗꯨꯕꯨ ꯅꯆꯦꯅꯗꯤ ꯅꯪꯉꯣꯟꯗ ꯀꯔꯤꯝꯇ ꯍꯥꯏꯗꯣꯛꯈꯤꯗꯕꯅꯤ ꯑꯗꯨꯕꯨ ꯅꯪꯅꯗꯤ ꯅꯆꯦꯗ ꯅꯥꯄꯟ ꯀꯥꯕꯤ ꯅꯨꯄꯤꯅꯤ ꯍꯥꯏꯅ ꯍꯥꯏꯕꯤꯔꯤ ꯍꯥꯏꯅ ꯍꯥꯏꯔꯛꯂꯤ ꯋꯥꯍꯩꯁꯤꯡꯁꯤ ꯇꯥꯔꯨꯕꯗꯒꯤ ꯍꯅꯨꯃꯥꯟ ꯑꯁꯤ ꯌꯥꯝꯅ ꯅꯨꯡꯉꯥꯏꯇꯅ ꯃꯌꯨꯝꯗ ꯂꯥꯛꯂꯤ ꯃꯌꯨꯝ ꯌꯧꯔꯛꯄꯗ ꯃꯁꯤꯅ ꯉꯁꯤꯗꯤ ꯌꯨꯝꯗ ꯉꯟꯅ ꯍꯜꯂꯛꯂꯕꯗꯤ ꯀꯩꯗꯧꯔꯕꯒꯦ ꯍꯥꯏꯅ ꯍꯥꯏꯔꯛꯂꯤ ꯃꯥꯒꯤ ꯃꯁꯤ ꯑꯁꯤꯗꯤ ꯊꯕꯛ ꯇꯧꯗꯨꯅ ꯂꯩꯔꯝꯂꯤ ꯃꯍꯥꯛꯇꯤ ꯌꯨꯕꯤ ꯊꯧꯔꯤ ꯁꯥꯗꯨꯅ ꯂꯩꯔꯝꯂꯤ ꯃꯁꯤꯅ ꯑꯁꯨꯝꯅ ꯇꯧꯔꯝꯂꯤꯕ ꯑꯁꯤꯗ ꯍꯅꯨꯃꯥꯟ ꯑꯁꯤ ꯊꯋꯥꯏ ꯅꯨꯡꯉꯥꯏꯇꯅ ꯆꯪꯈ꯭ꯔꯦ ꯃꯁꯤꯅ ꯃꯅꯥꯎꯅꯨꯄꯥꯒꯤ ꯆꯥꯅꯕꯁꯨ ꯄꯨꯕꯤꯔꯛꯇꯨꯅ ꯄꯤꯔꯤ ꯑꯗꯨꯒ ꯍꯥꯏꯔꯤ ꯅꯍꯥꯛ ꯑꯁꯤ ꯃꯤꯌꯥꯝꯅ ꯁꯨꯄꯔ ꯍꯦꯔꯣꯅꯤ ꯍꯥꯏꯅ ꯀꯧꯅꯔꯤ ꯍꯅꯨꯃꯥꯟꯒꯁꯨ ꯆꯥꯡꯗꯝꯅꯔꯤ ꯃꯄꯨ ꯍꯅꯨꯃꯥꯟ ꯑꯁꯤ ꯃꯊꯧꯅꯥ ꯂꯩꯕ ꯂꯥꯏ ꯑꯃꯅꯤ ꯃꯍꯥꯛꯅ ꯃꯥꯒꯤ ꯃꯄꯨ ꯔꯥꯝꯕꯨ ꯅꯨꯡꯁꯤꯕꯒꯤꯗꯃꯛ ꯑꯌꯣꯙ꯭ꯌꯥꯕꯨꯁꯨ ꯃꯍꯥꯛꯅ ꯉꯥꯛ ꯁꯦꯟꯈꯤꯕꯅꯤ ꯑꯗꯨꯅ ꯅꯍꯥꯛꯅꯁꯨ ꯑꯟꯖꯅꯥꯗ꯭ꯔꯤ ꯈꯨꯜ ꯑꯁꯤꯕꯨ ꯉꯥꯛ ꯁꯦꯜꯂꯨ ꯍꯥꯏꯔꯒ ꯏꯟꯖꯥꯡ ꯍꯥꯞꯄꯤꯔꯤ ꯑꯗꯨꯒ ꯃꯈꯥ ꯇꯥꯅ ꯍꯥꯏꯔꯛꯂꯤ ꯉꯁꯤꯗꯤ ꯑꯩꯅ ꯊꯣꯡ ꯊꯥꯛꯄ ꯑꯁꯤꯗ ꯑꯁꯣꯏꯕ ꯑꯝꯇ ꯍꯥꯏꯔꯛꯇ꯭ꯔꯕꯗꯤ ꯀꯩꯗꯧꯔꯕꯒꯦ ꯍꯥꯏꯅ ꯑꯁꯨꯝꯅ ꯍꯥꯏꯔꯛꯄ ꯑꯁꯤꯗ ꯍꯅꯨꯃꯥꯟ ꯑꯁꯤ ꯀꯞꯇꯨꯅ ꯆꯥꯛ ꯆꯥꯔꯤꯕꯁꯤ ꯇꯣꯛꯂꯒ ꯃꯥꯒꯤ ꯀꯥꯗ ꯆꯠꯈ꯭ꯔꯦ ꯃꯊꯛꯀꯤ ꯑꯌꯨꯛꯇ ꯑꯟꯖꯅꯥꯅ ꯍꯧꯒꯠꯂꯛꯄꯗ ꯑꯟꯖꯅꯥꯅ ꯅꯨꯡꯇꯤꯒꯤ ꯇꯧꯕ ꯊꯕꯛꯁꯤꯡ ꯑꯁꯤ ꯍꯅꯨꯃꯥꯟꯅ ꯇꯧꯕ ꯊꯦꯡꯅꯔꯝꯃꯤ ꯍꯅꯨꯃꯥꯟꯅ ꯌꯨꯕꯤ ꯌꯣꯟꯕ ꯌꯨꯕꯤ ꯂꯧꯔꯨꯕ ꯌꯨꯕꯤ ꯊꯧꯔꯤ ꯁꯥꯕ ꯈꯨꯗꯤꯡꯃꯛ ꯂꯣꯏꯅꯃꯛ ꯇꯧꯔꯝꯂꯦ ꯍꯅꯨꯃꯥꯟꯅ ꯄꯣꯠ ꯌꯣꯜꯂꯨꯕꯒꯤ ꯁꯦꯟꯐꯝꯁꯨ ꯃꯁꯤꯅ ꯊꯝꯂꯤꯕ ꯄꯩꯁꯥ ꯍꯥꯞꯂꯤꯕ ꯑꯁꯤꯗ ꯍꯥꯞꯆꯤꯟꯗꯨꯅ ꯇꯨꯡꯁꯤꯜꯂꯦ ꯃꯍꯥꯛꯅꯗꯤ ꯃꯁꯤꯒꯤ ꯃꯇꯦꯡ ꯄꯥꯡꯂꯒꯦ ꯍꯥꯏꯅ ꯈꯟꯈ꯭ꯔꯦ ꯑꯗꯨꯒ ꯃꯁꯤꯗ ꯆꯥꯛ ꯂꯥꯝꯃꯤ ꯆꯥꯛ ꯆꯥꯔꯁꯤ ꯍꯥꯏꯔꯝꯃꯤ ꯃꯁꯤꯅ ꯆꯐꯨ ꯎꯌꯥꯟ ꯆꯦꯛ ꯇꯧꯔꯨꯕꯗ ꯆꯥꯅꯕꯁꯨ ꯂꯣꯏꯅ ꯍꯅꯨꯃꯥꯟꯅ ꯊꯣꯡꯕ ꯂꯣꯏꯔꯝꯂꯦ ꯍꯅꯨꯃꯥꯟꯒꯤ ꯃꯇꯧ ꯑꯁꯤꯗ ꯃꯁꯤꯅ ꯃꯅꯥꯎꯅꯨꯄꯥ ꯑꯁꯤꯕꯨ ꯍꯦꯟꯅ ꯅꯨꯡꯁꯤꯕ ꯄꯣꯛꯂꯦ ꯃꯁꯤꯅ ꯆꯥꯅꯕ ꯑꯁꯤ ꯃꯅꯥꯎꯄꯥꯗ ꯄꯤꯕꯤꯔꯦ ꯍꯅꯨꯃꯥꯟꯅ ꯃꯁꯤꯗ ꯆꯥꯅꯕ ꯑꯁꯤ ꯏꯟꯕꯤꯔꯤ ꯑꯗꯨꯒ ꯍꯥꯏꯔꯤ ꯅꯉꯣꯟꯗꯒꯤ ꯑꯩꯅ ꯊꯣꯡꯕꯅ ꯍꯦꯟꯅ ꯍꯥꯎꯇ꯭ꯔꯥ ꯍꯥꯏꯅ ꯃꯇꯝ ꯑꯁꯤꯗ ꯌꯨꯝꯒꯤ ꯊꯣꯡꯁꯨ ꯊꯤꯜꯂꯛꯂꯤ ꯊꯣꯡ ꯑꯁꯤ ꯑꯟꯖꯅꯥꯅ ꯍꯥꯡꯂꯨꯕꯗ ꯃꯃꯥꯡꯗ ꯑꯟꯖꯅꯥꯕꯨ ꯂꯨꯍꯣꯡꯕ ꯍꯥꯏꯖꯕ ꯆꯪꯂꯛꯈꯤꯕ ꯁꯨꯔꯦꯀꯥꯟ ꯀꯧꯕ ꯅꯨꯄꯥ ꯑꯁꯤ ꯑꯣꯏꯔꯝꯂꯦ ꯃꯍꯥꯛꯁꯨ ꯑꯟꯖꯅꯥꯅ ꯂꯨꯍꯣꯡꯕ ꯍꯥꯏꯕ ꯆꯪꯂꯛꯄꯗ ꯔꯤꯖꯦꯛ ꯇꯧꯈꯤꯕꯅꯤ ꯍꯅꯨꯃꯥꯟꯅ ꯁꯨꯔꯦꯀꯥꯟꯗ ꯀꯔꯤꯒꯤ ꯃꯐꯝ ꯑꯁꯤꯗ ꯂꯥꯛꯂꯤꯕꯅꯣ ꯏꯆꯦꯅ ꯂꯨꯍꯣꯡꯂꯕ ꯃꯇꯨꯡꯗ ꯑꯩꯕꯨ ꯅꯨꯄꯥ ꯃꯌꯨꯝꯗ ꯄꯨꯒꯦꯅ ꯍꯥꯏꯔꯤꯕꯗꯨꯅꯤ ꯀꯔꯤꯒꯤ ꯑꯩꯅ ꯈꯨꯜ ꯑꯁꯤ ꯊꯥꯗꯣꯛꯇꯨꯅ ꯅꯈꯣꯏꯒꯤ ꯁꯍꯔꯗ ꯆꯠꯀꯗꯧꯔꯤꯕꯅꯣ ꯑꯩꯗꯤ ꯈꯨꯜ ꯑꯁꯤꯒꯤ ꯊꯧꯗꯥꯡ ꯀꯌꯥ ꯂꯧꯔꯤꯕꯅꯤ ꯑꯩ ꯍꯧꯖꯤꯛ ꯈꯨꯡꯒꯪ ꯑꯁꯤꯗ ꯇꯧꯒꯗꯕ ꯊꯕꯛ ꯃꯌꯥꯝ ꯑꯃ ꯂꯩꯔꯤ ꯍꯥꯏꯔꯤ ꯑꯁꯨꯝꯅ ꯍꯥꯏꯔꯛꯄ ꯑꯁꯤꯗ ꯃꯁꯤꯒꯤ ꯊꯃꯣꯏ ꯑꯁꯤ ꯄꯦꯟꯖꯕ ꯍꯥꯏꯕꯗꯨ ꯑꯣꯏꯔꯤ ꯑꯁꯦꯡꯕꯗꯤ ꯁꯨꯔꯦꯀꯥꯟꯕꯨꯁꯨ ꯍꯅꯨꯃꯥꯟꯅ ꯌꯨꯝ ꯑꯁꯤꯗ ꯀꯧꯔꯤꯕꯅꯤ ꯃꯁꯤꯒꯤ ꯂꯨꯍꯣꯡꯅꯕꯒꯤꯗꯃꯛ ꯍꯧꯖꯤꯛ ꯃꯁꯤꯅꯁꯨ ꯂꯨꯍꯣꯡꯕ ꯑꯁꯤꯗ ꯌꯥꯔꯤ ꯍꯅꯨꯃꯥꯟꯅ ꯒ꯭ꯌꯥꯟ ꯇꯥꯔꯛꯄ ꯑꯁꯤꯗ ꯃꯊꯪꯒꯤ ꯁꯤꯟꯗ ꯒꯖꯄꯇꯤꯕꯨ ꯑꯈꯪ ꯑꯍꯩꯁꯤꯡꯅ ꯃꯍꯥꯛꯄꯨ ꯐꯅꯕꯒꯤꯗꯃꯛꯇ ꯂꯥꯌꯦꯡꯕꯤꯔꯤ
aduga kulasda election tongnabagi bot lep kadoriba misingi nomination form haying phawbagi manungda pisalangnabagi damakta haiduna lawrami lawribasi Gajapati na su tare ma yamna sawning bhaibsu ori somdana Hanumana si Meenakshi na kulisgi bot lefanabagi damakta candidate oina khalle Hanumana Meenakshi ki mapu oja asibu election asta lefanabagi damakta hairame asumna bot lepa asta magi mapu asina su yare aduga atopa kana lep kadawba leribagi haina Meenakshi na hangli matam asda Gudesrao asi lagle mahak bot lep kani haina hairakle magi makong mayada using ama dum paiduna inarakle using asina di Gudesrao gi makong asi magi makoni khanbagi mahakna praja mayamda bot asi mongonda thadanabagi damakta wa ngangli adubu Hanumana kariguma makolama tare mastagi mahakna ko yenglaga lakpada masak lopa nupa amana thangama pairaga Meenakshi gi mayada lakle basi uri mastagi mahakna Meenakshi gi mayada lakpada di misak asi karomna chatkhrawe haiba khanghaudre adubu misak asi lamna sakhiba mahakna uri misak asi gi matungna Hanumana tanarakle mahakna lakpada em thaba matum tapa kosa ama tarakle mastagi maiku kaya ma thorokle mastagi Hanumana si napsing asi control tawkiduna Hanumana si tumina leptuna laikre aduga mahapu phakre em hain thariba simon asi Michael haribani haibasi film yengliba koina su khangle mathangi sinda Michael hoina Hanumana si phaduna leibasi ulagle maha hoji kyan tarakle aduga Michael na CCTV footage tagi yengli Hanumana karigi mafam asta aibu phajinduna puraktuna thamlibuna haina hari Sirina nangna pangliba pawadu kadai dagi no haina hangli Hanumana su mani si table si mathakta leibasi ule Hanumana aina hai krabaduni aina pangliba pawar adudi kasi gi sangom dagi ni kunja singsi loina khangli baduni aibu thatu Meenakshi khudung tiba tahawgodare ai chatlage hari adubu sitina mani ase pairaga hairakli aina hangbada nangna pangliba pawar adu mani amadagi phangbani haba khangli hairaga mani ase langduna sanari ka ase nungsa mangan su sanglakli Nungsa gi mangana mani ase thenglubada mani ase ngali base maike na di uri mastagi mahangna siri bu kauri siri na di mani adu karai leibagi hayo haina Hanumana hangli Hanumana maha kaisu khangdi hari maike na siri da sumasum korpo asida siri na sauduna asing badu khangdoki tumina leina bagi tamakta harakli siri na Hanumana nangna pama paisa kya no pigani mani adu gi lepam adu haidu misak adu karai de lehobagi hayo hari siri na di mahangna paiba nungasini habdi khangbanati mani hari basi mi maminga ma oina khali hauji mafam asida leriba table asi makong ase haibadagi siri na mani asi thamduna table makong asi haidana bagi tamakta semle asumna tawbasi uraga Michael na magi hanglop asi puduna siri gi manakta chatkre somdana Hanumana room asida nungsa mangan sanglak dai basu khangle mangal asina mani da yeiri Hanumana mahapu phuna bagi tamangta plan tawrokle mahangna hari mani dugi lefam do haidok traga aibu phugi hari bro aibu phubiro ni hairame mastigi sirina mamai pangla tharame mastigi Hanumana pamli basi asi tukre asum tawnaba Hanumana silibani haujik mani asigi Hanumana power asi fangkre mastigi Hanumana leriba music asi putram laga mahakana chien kre siri busu wan thanaba injection kapsilamne Maki number from the likely Pascara Tindokri, Mani Loban and Houtri. Matang Sinda Meenakshi si nupi mayamna haigi asa assembly from Mr. Lakli. Maki matung the Daku sing na inertly, Daku sing a Gajapati na Tarakli. Meenakshi na Halamada asa si come down the same with the ribbon of high hangli. Alasin asa simbaki num su takpirame. Housing Mafa Mr. Daku Malali. Daku si would nupi sing a silo in a kiri. Daku wasina Meenakshi was singing and young laga Hana Bagitaroli. Adubu Daku was the Hanumana now in a cablak to an etic toroli. Housing Marban Tadun lady basi Meenakshi uri. Housing man Hanuman busu uri. Master Mahang Sukangli angang or ring tumin magi mating pangdun lakiba amadi among the Tokiba Kulung Tiba Taudu Oduda Nauri Kapanupa Amana Magi Tawakan Bitiba Misadu Hanumani Habasu Meenakshi Nakale. Mastaki Meenakshi na Hanuman Bamuki and Nusiba Pokre. Hauji Takukaya Toraktuna Hanuman de Etetoxilage. Adubu Hanumana Putarale. Meenakshi Hana Bonari Lubutaku sing the Sibusu Hanuman sing the Putaduna Hatukle. Asumna Meenakshi Putaku sing the Gimang can be rame. Hauji Hanumana Manga Pangiba Porasi Manias the Gini Habasu Meenakshi the Kangale. Asumna Makwe ni sin Nusina Pun Cre. Matangis in the Hanumana Gazapati Gimia the Latuna, Gazapati Bubu let Nabitamak nomination form of Pupirali. Mahang Hari, Nahana leader in Bapa, I Nadi Meenakshi Pupame. Adubun Hana Maku Hana Bonari, Asumna Tori Basitoklo, I could Nusisana and Leminarasi. Karigumanang na boda si leptuna mai pakla gadi kunja sing nang se yamna hongle yamna phaba mi mo re haina kanakin karigumanang na boda se kahaudragadi miyamna nang se dakuni haina khanakhragani hairaga gajabati ki makwang asibo Hanumana sembiduna magya naba se phalame aduga Hanumana se chatkre matangi sinda maikena lerim fam asta maikena tori basi karino haiba khangdong na bagi damakta Hanumana tumina sanglakli
somdana Michael mamangda Hanumana namthokutuna satkibagi video footage si yengi video si munna yengla matungda Michael na khangli mani asigi power si min lawe haba mastigi mahakna siri gi manakta chatkre hauji Hanumana Michael gi rumda sanglaktuna thijin hawkre somdana Michael na sirida Hanuman shakti asi kraidagi phangbagi haiba aina khangle aduna hauji MIG42 concentration adu 1 ton hena hingkatpa pame hari haribe MIG42 asi mi bu control tawbada sijinabani adu bu yamna hingakhrabadi mi adu sigadawribani Sirina karigi adu yamna haribano Hanuman gi damaktabu kulista leriba mising asibu su loina bahalagi haribra hairaga nangi plan asibu karino haina Michael na Sirina hamle Michael na hari kungang asta power ase leiragadi kungang asi khakta kana horogani adu bu power asi ekhoi gi kuta leirabadi sangsara ase ekoi na pan gadoribani asum na harak ase Sirina nang na toriba se aran bani hari Michael hari nang experiment gi damakta usi sing bu hatbani kungang na leriba musingna khulsigi afanungai gi damakta khalaga sa singbu bali tori aduna sangsar asibu akoi gi kuta lainabu gi damakta khalaga kungang asibu bali tobudi kari kaibaki akoi paisa phangnabu gi damakta thaba ase paikhalas hari adubu siri asidi yamna sawning ba haibu ori Michael harak liba wafam asita mang harak li nang superhero oigena khaliba adudi lamna thangkro nang di super villain ora kadore nang bu ngawra bro haina ngangle maistigi Michael na siri asibu puthakre Michael harak li aina piklingi matamda aina pamliba manglan se aigi ipai mana ohendana ba honaki yumai sakpagi thawdu odu ai hingauki adubu aigi mai padi siki karigi makoina sikribano haibu na hak khangbra aina yungai dugi thong adu lonsin kibani thong lonsilaga aina imai pa hat kibani aduga bengdaki paisa laga sentro kiba hura masing adusu aina hataba yabani makoina ingona superhero oiba yaro harakpadagi aina makoi pu hat kibani haraga wari liri Sirina nangna toriba ase miyamna khangandaba yaroi mayamna loina ba haigani nang asi superhero nate haraga taaduna leriba mahaki inhaler asi khunge tori siri asidi asmana bi mani aduna ma inhaler asi khunge tori bani adu inhaler asidi Michael na kompang netuna thukai kre siri asidi superhero gi support laijabani Michael na superhero oiba pamjaba asta Michael gi mating kaya mahangna pangki bani adubu Michael gi asing musi khanglakta siri asi Michael na heart ka tori Michael na siri da hari aina naha ase aigi manglan mu thungan ga dori ba misak aduni khalubani adubu nangdi aibu thajaba mangan mu misa ama oiramle aina nangi formula asing ase loina khangle hairaga mapam astagi chatkri hauji siri ase sigadore ma yamna wana khangle somdana Hanuman batam amda thenglubati mamangda mahapu phajilubada mahangna power fangkiba adugi video footage tharakle asumna tawbadagi Hanuman mahagi power si karaidagi phangibno haibasi Michael na khangkre haibasi Hanuman khangle mafam astagi Michael la haibasu Hanuman khangle aduga Michael na ka asta kanagum amma sanglam le haibasi mahangna khangle video si tharamba asta haugi somdana Hanuman lakpada Michael gi meyamana makokta nongmani surakle mastagi Hanuman ase makadon takre aduga mani asidi tahauduna miusing asina khunkhre makoina Michael da mani edu fangle Hanuman si kaidokro haibno haina hanglakli Michael na hatokro hairami mastigi makoina Hanuman bu thirakpada Hanuman si chai ma paiduna letuna ledibasi ure Michael na numidang dedi madip sakti yaudabni mapu hatokro hairakli mastigi makoina Hanuman nongmaina kaplakli aduga Hanuman na mangna pairiba chai asina ungduna nongmai marusinga singa thukli hauji nongmai kap ase lekle mapam masida makoina ure makoina kakiba nongmai maru asina Hanuman matungde leriba wal asida Sri Ram gi saktam semduna lerimni base Michael na CCTV footage ta maksu yinglibani maksu ngakli Hanuman na nungdang sida kamdong na power yaram libano haibasida hauji maki musing Hanuman amukasu nongmai kapsilaktuna attack torokle adu Hanuman ungli basai estagi thaktorokpa maruna musing asida panduna loina bakside asumna tawbadagi camera da nongmaina pamdagi camera asu yakidre hauji mani pariba nupa asisu Hanuman sinda puthaduna mani se mahana lokre hauji yamna ngakpa thokdo ama thoklare mamang on thakiba Hanuman asi mafam asida laktuna magi mani se buthirakli tawriba si Hanuman gi saglonda leriba nupa asin uri Hanuman gi saglonda leriba nupa astagi bibisan hariba misa asi ontrokle mangna mani se pukannabi damakta Hanuman gi saglon onduna Michael gi miyoisinga lantengram libani aduga bibisan asi su saglon onba ngami habasu akoina khangle hauji mahana Hanuman gi miada laktuna Hanuman bu korokle Hanumana baba masigi mani se hakini hari bibisana aisu kangi aduna mani si bu nongonda piba lakli bani haraga mani si Hanuman da mu pibire Hanuman su mani si lauraka chatkri matangi sinda Hanuman gi masi anjana asi surakana luhongbagi pangtokliba thorom asi ulakli minaksi su mapuga luhongba yawa lakli minaksi ga Hanuman ga nungsinari haibasu khanglami luhongpam asta Michael magi musinga amadi kulgi hansinga mapam asta lakli Hanuman ahal amana Hanuman nangbu karam kana gyan tarakadawri bano harakle Hanuman ahal asida kari haning ni bano hain hangli ahal asin hari aikoi gi kunja singna nangna kulas ki mating pangani haina khalubani adubu nangdi mi ki posak am huralaga kulas ki mating pamboramle
खुलसी बुनहांग इकाई फिरु खुमले हारी तौरीबा से माइकेल की प्लान हनुमाना मांग मिगी पोट कर सुरान की बलैते हारगा माइकेल दा नंग तौरीबा ड्रामा से करिनो आइगी इसे से लोंगनी लोंगबसी थुगाइगनो हारी माइकेना लोंगबसी कानिंद्रबदी नंग हुरान की मनी दो अइंगोन पिरक हारी कासी नहल असिदा अंकल हनुमाना कुलसी की अफब कयाम तौकरे करी खुदंग सामनम याउदना मी अमन हाइबसिदा थाजरिबनो हारी माइकेलना प्रूपीगनी हारगा वीडियो अमा मयामदे यंगहली वीडियो असि ममांगदा हनुमाना माइकेलना तौरीबा प्लान असि करिनो खंगनबकी तुमिना संगनिबा अदुगी वीडियो असि मयामनसु लोइन उरे मसी असिदी नुंगाइदबा हाइबदु ओरे चमन हारिब नुपा असिना हनुमाना तौरीबा थब असिदी अंगांग फावबा खंगबनी अदुना माकी मयुमदा चेक तौसी हारगा चेक तौनबगी तमगदे संखरे चमन्ना हौसिदी हुरांबा से फारे हारगा सुकेस अमा पुथ्रोकले सुकेस असे हांगदुलुबदा पैसा ngaktu ओरमले माकेन हारी आई पैसा पामदे हानदगी अगी पाई पुसिंगने सिजनरमलबा मनी अदुनि अइना पामिबसे अदुबु मनी असिदी सुकेस असदा यावरमद्रे अगी मनी अदु पिबिरा ओ हाइना हनुमान हारी हनुमान सौनिंबा अमगा लोइनना माकेन खुद थागे तौरी अदुबु मसेना खामलबी हनुमान हारी इसे मसीगी मी इसे कनानो हाइबा इसी होइनदि खंगलरोय महा असे नकोइना कुलसिबु साखोननबगी लाखपा मियोइनि हाइना खलिबा अदु आरानबनि महाक्ति यामना फतबा मिसक अमनि हारी अदुबु मसेना करिसु तादना मीकी फोसा अदु पिथोको हारले मरमदी मसेना हनुमान असे मीकी मपो मसे हानदगी हुरानदुना लाखले हाबसि खंग अदुना हंदकसु हुरालंगनि खलदुना पोसा अदु पिथोकिनबगी तमक्ता हनुमान हारगलिबनि कासी अमदी मीनाक्षीना मनी अदुदी हनुमान गिनी हाबदा हनुमान वाथले मस्तिगी मनी असे हनुमान माकेन सिनारे माकेन हराउना मसीने की मनी असे हारगा मनी असे पारगा नुमिते येंगि शक्ति लौनबगी दम अदु भागना पारिबा मनी असिदी मनी ओरमद्रे ग्लास ओरमले मनी के मोंगदे समानब ओरमले मरम असिना ग्लास असिदगी लाखबा मंगाल असिना मागी ममिते जैबदा ममित असे चक्थि मस्ते मागना ग्लास लेबागदा थाददुना थुगारे हनुमान हारगली मनी असी नंगी नपाना पुदगी सिजनरपा ओरमलगदी मनी अमदी ग्लास की खेनबसे खंगलमगदबनी मी असिना अफब साजिनदुना अखोइबु महागना हानबा होनरबनी हाइना मयाम धारगली हौजिक माइकेल की असिंगबसे मयाना लोइनब खंगले हनुमाना महागना थिदिब पोसा अदुदी मसिद लेरे हारगा मनी असि पुथ्रोकले मसिदगी माइकेल मागी मी अमदा इंगित तौखरे मसिदगी मागी मी सिंगसिना हनुमान इलेक्ट्रिक शॉक पिसिलगले हनुमान असिना मनी असिदगी पावर लोब ngamdre matamista mahaki masi asi laktuna yubi sarong am pairaga माइकेल की म्यूजिक असिबु पुथखरे महांग हारी आइन वसक्तुन हारी बसनी आई बुइना पाबु सोप म्यु अदु महांग हातु कनि हाइन हारी माइकेल की म्यूजिक असिना खुथाना बिदमक्ता मोन सेंसिलगली अदुबु अंजनाना म्यूजिक असिबु पुथरी हनुमाना मागी मनी असिदगी शक्ति लौनबगी तौरी बसि माइकेल उरे मसिदगी महांग हनुमान नोंमैना काबलगले अदुबु हनुमानी शक्ति असे फंखरे मफम मस्त लंगना मंगाल असे ngathroकले हनुमान की मसादा नोंमैना पालमले अदुबु नोंमै मरु असिदी मागी मसादगी फाउदोकलमले फाउदोक्रिबा मरु असिना मसीगी मसादा पांदुना लेरमले खुंजासिंग असिना माइकेल होइबु फानाबगिदमक्ता तानाखरे मसीगी फिबा मसी उबदा हनुमान असि नुंगाइतबा हाइबदु ओरि मसीनसु हनुमान की मसादा नोंमैना पानबगी सोक्तुना लेरिबसि फजनकिबसि महांगनसु उरे अदुगा मनाउपादा हारगली इनाउपा अइ पुंगाक्पियो अइना नंबु लाना खलुरे हारी मसीना सुम हारिबगी मरमदी मनाउ नुपाना मिगी मपोर हुरालमगनी खलुबदगी महांगना मनाउ नुपाबु लाना खलुबदगी हारिबनी मीनाक्षीना हॉस्पिटल पुनबगीदमक्ता हाइबदा हनुमाना मधुगी मतम लेते इसेबु मनीना कलहनगनी हायरगा अतियारम नुमि थोकपर येंगलपदा नुमि असिदी लेसिन मरक्ता संगदुना लेरमले नुमि थोकत्रबदी मनी सी पॉ सिजिनबा यारोय तौरिबनी हनुमाना मसीबु पमदुना पुरगा चखरे सोमदन माइकेल मागी लेफमदा लाखले महांग यामना सौनिंग हाइबदु ओरि सोमदन हनुमान असि मागी पॉ सिजिनदुना कन्न सेलगले महांग मसीबु पमदुना सेलगलिबसि सिंगदोनदनी नुमित मंगान फंगलिबा मफमदनी हौजी सिंदोल असि यौरे हनुमान मनी असिगी पॉवर असि मसी असि सिजनहनगे तौबदा मसी असि सिरमले हनुमान मसीबु कौदुना कपले हौजी नोंसु चुरकले हनुमान मनी असिना मरम ओइरगा मसीगा काइनरे खनबदा साउदुना मनी असि लाक्तुना लगथोकरे मा यामना पेंजदबा हाइबदु ओरि मनी असिना पाइकिबसि माइकेल गी म्युमन उहौरमे मसीगी मतुंगदा मसीगी मतौमंगम पांगथोकनबगिदमक्ता सेम साखरे मसीगी सिन असिदा इसै अमसु सकली सिन असि यामना नुंसिबा सिनमनि अंगांग ओरिंगदगी अंजना अमदि हनुमान ममा पानौना काइनकी पिगलिबा मनाउना पाबु अंजनाना योक्पिरखी हनुमान पिगलिंगैदा निंगाइ तौबु मतमदा मसीना युबी मकुना लाइदि साबिदुना हनुमान पिदुना थिंबिकिबनि अदुबु हौजि मसीगी मथौमंगम पांगथोकनबगी सेम सारिबसदा हनुमाना मसीदा उदोलोइना युबी मकुना साबा लाइदि अमा हापलरे हौजि हनुमान असि मसीगा माकी लोइनकिबगी हौख्रबा थौदोकया असि निंसिंगलगा वाखन नुंगाइतना कपसरी हौजि माकी मसी असिगी हक्चांग असे पोलोइख्रे कुंजानसिंगना चंगनरसि ग्रह लाकदौरे हायरगा मयाम असे लोइना चनखरे हनुमानी नुंगाइतना मफमस्त लेउरी सोमदना माइकेल दा मागी म्यु अमना मनी अदु खुलिस्ट ताकि हाइना पाउ तमनमे
ꯍꯧꯖꯤꯛ ꯃꯥꯏꯀꯦꯜꯅ ꯃꯅꯤ ꯑꯗꯨ ꯐꯪꯗ꯭ꯔꯕꯁꯨ ꯈꯨꯜ ꯑꯁꯤꯕꯨꯗꯤ ꯃꯥꯡ ꯇꯥꯍꯟꯒꯅꯤ ꯍꯥꯏꯅ ꯈꯜꯂꯒ ꯊꯣꯔꯛꯂꯦ ꯃꯥꯒꯤ ꯗ꯭ꯔꯣꯟ ꯀꯌꯥ ꯑꯃꯁꯨ ꯄꯥꯏꯊꯣꯛꯍꯟꯗꯨꯅ ꯈꯨꯡꯒꯪꯗ ꯄꯥꯏꯁꯤꯜꯍꯟꯈ꯭ꯔꯦ ꯈꯨꯟꯖꯥꯁꯤꯡꯅ ꯄꯥꯏꯔꯛꯂꯤꯕ ꯗ꯭ꯔꯣꯟꯁꯤꯡ ꯑꯁꯤꯁꯨ ꯎꯔꯤ ꯗ꯭ꯔꯣꯟ ꯑꯁꯤꯗꯒꯤ MiG-42 ꯍꯥꯏꯔꯤꯕ ꯀꯦꯃꯤꯀꯦꯜ ꯑꯁꯤ ꯗ꯭ꯔꯣꯟ ꯑꯁꯤꯗꯒꯤ ꯈꯨꯡꯒꯪ ꯑꯁꯤꯗ ꯊꯥꯗꯔꯛꯂꯦ ꯃꯩꯈꯨ ꯑꯁꯤ ꯁꯣꯔ ꯍꯣꯟꯕꯗ ꯌꯥꯎꯔꯨꯔꯕꯗꯤ ꯃꯤꯑꯣꯏ ꯑꯗꯨ ꯇꯨꯃꯤꯟꯅ ꯂꯦꯞꯇꯨꯅ ꯒ꯭ꯌꯥꯟ ꯃꯥꯡꯗꯨꯅ ꯂꯩꯒꯗꯧꯔꯤꯕꯅꯤ ꯑꯁꯨꯝꯅ ꯈꯨꯟꯒꯤ ꯃꯤꯁꯤꯡ ꯑꯁꯤ ꯂꯦꯞꯇꯨꯅ ꯂꯩꯕ ꯍꯧꯅꯈ꯭ꯔꯦ ꯈꯨꯜ ꯑꯁꯤꯗ ꯃꯥꯏꯀꯦꯜ ꯑꯃꯗꯤ ꯃꯥꯒꯤ ꯃꯤꯁꯤꯡ ꯑꯁꯤꯁꯨ ꯂꯥꯛꯂꯤ ꯃꯈꯣꯏꯗꯤ ꯀꯔꯤꯁꯨ ꯇꯧꯗꯅꯕꯒꯤꯗꯃꯛꯇ ꯃꯥꯛꯁ ꯎꯞꯇꯨꯅ ꯂꯥꯛꯂꯤ ꯑꯗꯨꯒ ꯃꯅꯤ ꯑꯗꯨ ꯀꯗꯥꯏꯗ ꯂꯩꯕꯒꯦ ꯍꯥꯏꯕ ꯈꯪꯅꯕꯒꯤꯗꯃꯛꯇ ꯈꯨꯠꯂꯥꯏ ꯁꯤꯖꯤꯟꯅꯗꯨꯅ ꯊꯤꯔꯛꯂꯤ ꯇꯧꯔꯤꯕꯁꯤ ꯃꯤꯅꯥꯛꯁꯤꯡꯅꯁꯨ ꯎꯔꯗꯨꯅ ꯃꯍꯥꯛꯅ ꯍꯅꯨꯃꯥꯟꯒꯤ ꯃꯌꯥꯗ ꯆꯦꯟꯈ꯭ꯔꯦ ꯁꯣꯝꯗꯅ ꯃꯤꯅꯥꯛꯁꯤꯅ ꯍꯅꯨꯃꯥꯟꯗ ꯈꯨꯜ ꯑꯁꯤꯗ ꯃꯩꯈꯨꯁꯤꯡꯅ ꯄꯤꯛ ꯊꯟꯈ꯭ꯔꯦ ꯃꯥꯏꯀꯦꯜꯒꯤ ꯃꯤꯑꯣꯏꯁꯤꯡꯅ ꯃꯅꯤ ꯑꯗꯨꯕꯨꯁꯨ ꯊꯤꯍꯧꯔꯤꯕꯅꯤ ꯈꯨꯜ ꯑꯁꯤꯗ ꯈꯨꯗꯣꯡꯊꯤꯕ ꯑꯃꯗꯤ ꯇꯥꯔꯛꯀꯗꯧ ꯃꯥꯜꯂꯤ ꯅꯪꯅ ꯈꯨꯟꯖꯥꯁꯤꯡꯕꯨ ꯀꯜꯂꯨ ꯍꯥꯏꯔꯤ ꯍꯅꯨꯃꯥꯟ ꯍꯥꯏꯔꯛꯏ ꯑꯩꯅ ꯏꯆꯦ ꯐꯥꯎꯕ ꯀꯟꯕ ꯉꯝꯍꯧꯗ꯭ꯔꯒ ꯈꯨꯡꯒꯪ ꯑꯁꯤꯕꯨ ꯀꯝꯗꯧꯅ ꯀꯟꯕ ꯉꯝꯒꯗꯧꯔꯤꯕꯅꯣ ꯃꯤꯅꯥꯛꯁꯤꯅ ꯅꯪꯅ ꯍꯥꯏꯔꯤꯕꯗꯨꯕꯨꯗꯤ ꯆꯨꯝꯃꯤ ꯑꯗꯨꯕꯨ ꯀꯔꯤꯒꯨꯝꯕ ꯃꯥꯏꯀꯦꯜꯅ ꯃꯅꯤ ꯑꯗꯨ ꯐꯪꯈ꯭ꯔꯕꯗꯤ ꯍꯥꯏꯔꯛꯄꯒ ꯍꯅꯨꯃꯥꯟꯅ ꯁꯥꯎꯅ ꯐꯪꯈ꯭ꯔꯁꯅꯨ ꯃꯅꯤ ꯑꯗꯨꯅ ꯃꯔꯝ ꯑꯣꯏꯔꯒ ꯈꯨꯗꯤꯡꯃꯛ ꯑꯁꯤ ꯊꯣꯛꯂꯤꯕꯅꯤ ꯃꯅꯤ ꯑꯗꯨ ꯂꯩꯔꯝꯗ꯭ꯔꯕꯗꯤ ꯑꯩꯒꯤ ꯏꯆꯦꯁꯨ ꯍꯤꯡꯗꯨꯅ ꯂꯩꯔꯝꯒꯗꯕꯅꯤ ꯍꯥꯏꯔꯤ ꯃꯇꯝ ꯑꯁꯤꯗ ꯕꯤꯚꯤꯁꯟꯅ ꯍꯥꯏꯔꯛꯂꯤ ꯍꯥꯟꯅ ꯁꯨꯅꯕ ꯑꯃꯗꯤ ꯀꯠꯊꯣꯛꯄ ꯑꯁꯤ ꯌꯥꯎꯗꯅ ꯋꯥꯔ ꯑꯁꯤ ꯂꯣꯏꯁꯤꯟꯒꯗꯕ ꯅꯠꯇꯦ ꯁ꯭ꯔꯤꯔꯥꯝꯅ ꯃꯥꯏ ꯄꯥꯛꯄ ꯉꯝꯈꯤꯕ ꯑꯗꯨ ꯃꯉꯣꯟꯗ ꯃꯤꯒꯤ ꯄꯨꯟꯁꯤꯕꯨ ꯀꯟꯕꯤꯒꯦ ꯍꯥꯏꯕꯒꯤ ꯊꯧꯅꯥ ꯌꯥꯎꯏ ꯅꯪꯅ ꯂꯪꯊꯣꯛꯈ꯭ꯔꯤꯕ ꯃꯤꯔꯥꯏꯔꯤꯕ ꯃꯅꯤ ꯑꯗꯨ ꯍꯅꯨꯃꯥꯟꯒꯤ ꯏꯅ ꯁꯦꯡꯈꯤꯕ ꯃꯅꯤ ꯑꯃꯅꯤ ꯃꯅꯤ ꯑꯗꯨꯅ ꯅꯪꯕꯨ ꯈꯟꯈ꯭ꯔꯕꯅꯤ ꯍꯅꯨꯃꯥꯟꯅ ꯀꯔꯤꯒꯤ ꯃꯅꯤ ꯑꯁꯤꯕꯨ ꯑꯩꯉꯣꯟꯗ ꯐꯪꯍꯜꯂꯤꯕꯅꯣ ꯍꯥꯏꯅ ꯍꯪꯂꯤ ꯕꯤꯚꯤꯁꯟꯅ ꯍꯥꯏꯔꯤ ꯍꯅꯨꯃꯥꯟꯅ ꯀꯔꯤꯒꯤꯗꯃꯛꯇ ꯁꯤꯇꯥꯒꯤ ꯁꯤꯈꯤꯕ ꯂꯤꯛ ꯑꯗꯨ ꯃꯉꯣꯟꯗ ꯈꯛꯇ ꯊꯦꯡꯅꯍꯜꯂꯤꯕꯅꯣ ꯂꯤꯛ ꯑꯗꯨ ꯊꯦꯡꯅꯔꯨꯕꯗꯒꯤ ꯍꯅꯨꯃꯥꯟꯅ ꯂꯥꯟꯒꯤ ꯂꯝꯕꯤꯗ ꯈꯣꯡ ꯊꯥꯡꯈꯤꯕꯅꯤ ꯑꯗꯨꯒꯨꯝꯅ ꯅꯪꯁꯨ ꯁꯛꯇꯤ ꯑꯁꯤ ꯅꯪ ꯈꯛꯇꯅ ꯑꯣꯏꯅ ꯐꯪꯂꯤꯕꯅꯤ ꯃꯔꯝ ꯑꯁꯤꯅ ꯂꯥꯛꯀꯗꯧꯔꯤꯕ ꯂꯥꯟꯐꯝꯁꯤꯡꯗꯁꯨ ꯅꯪꯁꯨ ꯂꯥꯟ ꯊꯦꯡꯅꯕꯁꯤ ꯌꯥꯎꯒꯗꯕꯅꯤ ꯅꯪ ꯑꯁꯤ ꯃꯄꯣꯛ ꯐꯕ ꯃꯤꯑꯣꯏꯄꯣꯛ ꯑꯃꯅꯤ ꯁ꯭ꯔꯤ ꯂꯪꯀꯥꯗ ꯔꯥꯕꯟꯕꯨ ꯁ꯭ꯔꯤꯔꯥꯝꯅ ꯍꯥꯠꯈ꯭ꯔꯕ ꯃꯇꯨꯡꯗ ꯔꯥꯕꯟꯒꯤ ꯃꯅꯥꯎꯄꯥꯅ ꯁ꯭ꯔꯤ ꯂꯪꯀꯥꯗ ꯅꯤꯡꯊꯧ ꯑꯣꯏꯗꯨꯅ ꯄꯥꯟꯈꯤ ꯃꯍꯥꯛꯅ ꯅꯤꯡꯊꯧ ꯑꯣꯏꯗꯨꯅ ꯄꯥꯟꯕꯗ ꯑꯋꯥꯕ ꯀꯌꯥ ꯑꯃ ꯃꯥꯌꯣꯛꯅꯈꯤ ꯃꯇꯝ ꯑꯗꯨꯗ ꯃꯍꯥꯛꯀꯤ ꯃꯔꯨꯞ ꯑꯃ ꯂꯥꯛꯈꯤ ꯃꯍꯥꯛꯀꯤ ꯃꯔꯨꯞ ꯑꯁꯤꯅ ꯀꯝꯗꯧꯅ ꯅꯤꯡꯊꯧ ꯑꯣꯏꯒꯅꯤ ꯍꯥꯏꯕ ꯂꯦꯞꯈꯤꯕ ꯐꯤꯔꯦꯞ ꯑꯃꯗ ꯍꯣꯡꯗꯕ ꯋꯥꯈꯜ ꯂꯧꯁꯤꯡ ꯃꯍꯥꯛꯅ ꯀꯌా ꯑꯃ ꯇꯥꯛꯄꯤꯈꯤ ꯃꯍꯥꯛꯀꯤ ꯃꯔꯨꯞ ꯑꯗꯨ ꯑꯇꯩ ꯀꯅꯥꯁꯨ ꯅꯠꯇꯦ ꯑꯟꯖꯅꯥꯒꯤ ꯃꯆꯥꯅꯨꯄꯥ ꯔꯥꯝꯕꯨ ꯅꯤꯡꯖꯕ ꯃꯄꯨ ꯍꯅꯨꯃꯥꯟꯅꯤ ꯔꯥꯕꯟꯒꯤ ꯃꯅꯥꯎꯅꯨꯄꯥꯅ ꯍꯧꯖꯤꯛꯁꯨ ꯅꯤꯡꯊꯧ ꯑꯣꯏꯗꯨꯅ ꯄꯥꯜꯂꯤꯕꯅꯤ ꯅꯤꯡꯊꯧ ꯑꯗꯨ ꯀꯅꯥꯁꯨ ꯅꯠꯇꯦ ꯑꯩꯍꯥꯛꯅꯤ ꯑꯩꯒꯤ ꯃꯤꯡ ꯕꯤꯚꯤꯁꯟ ꯀꯧꯏ ꯍꯥꯏꯅ ꯍꯥꯏꯔꯛꯂꯤ ꯕꯤꯚꯤꯁꯟ ꯑꯁꯤ ꯔꯥꯕꯟꯒꯤ ꯃꯅꯥꯎꯅꯨꯄꯥ ꯑꯣꯏꯔꯝꯂꯦ ꯋꯥꯍꯩ ꯑꯁꯤ ꯇꯥꯕꯗ ꯃꯤꯅꯥꯛꯁꯤ ꯑꯃꯗꯤ ꯍꯅꯨꯃꯥꯟ ꯑꯉꯛꯄ ꯍꯥꯏꯕꯗꯨꯁꯨ ꯑꯣꯏꯔꯤ ꯃꯁꯤꯗꯁꯨ ꯑꯩꯈꯣꯏꯅ ꯈꯪꯂꯦ ꯕꯤꯚꯤꯁꯟ ꯑꯃꯗꯤ ꯍꯅꯨꯃꯥꯟ ꯃꯔꯨꯞꯅꯤ ꯍꯥꯏꯕ ꯃꯨꯚꯤ ꯑꯁꯤꯗ ꯔꯥꯃꯥꯌꯟꯒꯤ ꯋꯥꯔꯤ ꯈꯔ ꯌꯥꯎꯔꯤ ꯕꯤꯚꯤꯁꯟꯅ ꯍꯅꯨꯃꯥꯟꯅ ꯍꯥꯏꯔꯛꯏ ꯅꯪꯅꯗꯤ ꯐꯠꯇꯕ ꯃꯤ ꯑꯃꯈꯛ ꯑꯣꯏꯅ ꯎꯔꯤ ꯑꯗꯨꯕꯨ ꯍꯧꯖꯤꯛꯇꯤ ꯈꯨꯗꯣꯡꯊꯤꯕ ꯀꯌꯥ ꯑꯃ ꯂꯥꯛꯀꯗꯧꯔꯕꯅꯤ ꯃꯤꯑꯣꯏꯕ ꯑꯃꯗꯤ ꯗꯤꯃꯟꯁꯤꯡꯒꯤ ꯃꯔꯛꯇ ꯂꯥꯟꯖꯥꯎ ꯑꯃ ꯊꯣꯛꯀꯗꯧꯔꯕꯅꯤ ꯔꯨꯗ꯭ꯔꯃꯅꯤꯕꯨ ꯗꯤꯃꯟꯁꯤꯡꯅ ꯀꯤꯔꯤꯕꯅꯤ ꯑꯗꯨꯅ ꯃꯈꯣꯏꯅ ꯇꯨꯃꯤꯟꯅ ꯂꯣꯠꯇꯨꯅ ꯂꯩꯔꯤꯕꯅꯤ ꯔꯨꯗ꯭ꯔꯃꯅꯤ ꯑꯁꯤꯕꯨ ꯌꯦꯡꯅꯕꯒꯤ ꯃꯈꯨꯠꯇ ꯇꯥꯗꯅꯕꯒꯤꯗꯃꯛꯇ ꯅꯪꯅ ꯊꯤꯡꯒꯗꯕꯅꯤ ꯍꯥꯏꯔꯤ ꯔꯨꯗ꯭ꯔꯃꯅꯤ ꯍꯥꯏꯔꯤꯕꯁꯤ ꯍꯅꯨꯃꯥꯟꯅ ꯄꯥꯏꯔꯤꯕ ꯃꯅꯤ ꯑꯗꯨꯕꯨꯅꯤ ꯍꯅꯨꯃꯥꯟꯅ ꯑꯩ ꯏꯊꯟꯗ ꯀꯝꯗꯧꯅ ꯉꯝꯒꯅꯤ ꯍꯥꯏꯔꯤ ꯕꯤꯚꯤꯁꯟꯅ ꯍꯥꯏꯔꯤ ꯍꯅꯨꯃꯥꯟ ꯐꯥꯎꯕ ꯃꯊꯟꯇ ꯁꯃꯨꯗ꯭ꯔ ꯐꯥꯎꯕ ꯂꯥꯜꯂꯤꯕꯅꯤ ꯃꯍꯥꯛꯅ ꯔꯥꯕꯟꯒꯤ ꯁꯤꯡꯍꯥꯁꯟꯗ ꯅꯠꯇꯅ ꯂꯪꯀꯥ ꯐꯥꯎꯕ ꯃꯊꯟꯇꯅ ꯃꯩ ꯊꯥꯔꯤꯕꯗꯨꯅꯤ ꯍꯅꯨꯃꯥꯟꯗꯤ ꯑꯆꯨꯝꯕꯒꯤ ꯃꯥꯌꯣꯛꯇ ꯂꯩꯈꯤ ꯑꯗꯨꯅ ꯅꯪꯁꯨ ꯅꯊꯟꯇ ꯅꯠꯇꯦ ꯍꯅꯨꯃꯥꯟꯁꯨ ꯅꯪꯒ ꯂꯣꯏꯅꯔꯤꯕꯅꯤ ꯍꯥꯏꯔꯤ ꯑꯁꯨꯝꯅ ꯍꯥꯏꯔꯤꯕꯒꯤ ꯃꯔꯝꯗꯤ ꯃꯅꯤ ꯑꯁꯤꯗ ꯍꯅꯨꯃꯥꯟꯒꯤ ꯁꯛꯇꯤ ꯌꯥꯎꯔꯤꯕꯅꯤ ꯍꯅꯨꯃꯥꯟꯅ ꯇꯧꯕ ꯉꯝꯕꯁꯤꯡ ꯃꯍꯥꯛꯅꯁꯨ ꯇꯧꯕ ꯉꯝꯂꯤꯕꯅꯤ ꯃꯔꯝ ꯑꯁꯤꯅ ꯃꯄꯨ ꯍꯅꯨꯃꯥꯟ ꯑꯁꯤꯁꯨ ꯍꯅꯨꯃꯥꯟꯒ ꯂꯣꯏꯅꯔꯤꯕꯅꯤ ꯍꯥꯏꯔꯤꯕꯅꯤ ꯕꯤꯚꯤꯁꯟꯅ ꯍꯥꯏꯔꯤ ꯑꯆꯥꯎꯔꯝ ꯄꯥꯟꯕꯗꯒꯤ ꯄꯨꯛꯆꯦꯜ ꯆꯥꯎꯕꯅ ꯃꯥꯏ ꯄꯥꯛꯄꯅꯤ ꯍꯅꯨꯃꯥꯟ ꯐꯥꯎꯕ ꯃꯥꯏ ꯄꯥꯛꯈꯤꯕꯅꯤ ꯍꯥꯏꯔꯤ ꯑꯁꯨꯝꯅ ꯍꯥꯏꯕꯗꯒꯤ ꯍꯅꯨꯃꯥꯟꯅ ꯊꯧꯅꯥ ꯑꯃ ꯍꯥꯞꯄꯤꯔꯛꯂꯤ ꯃꯤꯅꯥꯛꯁꯤꯅ ꯍꯅꯨꯃꯥꯟꯒꯤ ꯃꯈꯨꯠꯇ ꯃꯍꯥꯛꯀꯤ ꯂꯤꯛ ꯑꯁꯤ ꯁꯤꯕꯤꯔꯦ ꯃꯁꯤꯗꯒꯤ ꯍꯅꯨꯃꯥꯟꯅ ꯃꯁꯤꯕꯨ ꯄꯣꯠꯂꯣꯏꯕꯒꯤ ꯆꯥꯛꯂꯤꯕ ꯑꯆꯥꯛꯄꯁꯤꯡ ꯑꯃ ꯄꯥꯏꯔꯒ ꯆꯠꯈ꯭ꯔꯦ ꯍꯧꯖꯤꯛ ꯃꯍꯥꯛꯅ ꯄꯥꯏꯔꯤꯕ ꯗ꯭ꯔꯣꯟꯁꯤꯡ ꯑꯁꯤ ꯊꯨꯒꯥꯏꯕ ꯍꯧꯔꯛꯂꯦ ꯑꯗꯨꯒ ꯃꯥꯏꯀꯦꯜꯒꯤ ꯃꯌꯥꯗ ꯂꯥꯛꯇꯨꯅ ꯁꯤꯡ ꯑꯁꯤꯅ ꯃꯥꯏꯀꯦꯜꯅ ꯊꯣꯡꯒꯦ ꯇꯧꯔꯤ ꯑꯗꯨꯕꯨ ꯍꯅꯨꯃꯥꯟꯅ ꯐꯤꯅ ꯃꯅꯥꯇꯣꯟ ꯑꯁꯤ ꯃꯦꯟꯕꯅ ꯃꯥ ꯑꯁꯤ ꯇꯨꯃꯤꯟꯅ ꯂꯦꯞꯇꯨꯅ ꯂꯩꯈ꯭ꯔꯦ ꯃꯩꯈꯨ ꯑꯁꯤꯅ ꯃꯔꯝ ꯑꯣꯏꯔꯒ ꯃꯥꯏꯀꯦꯜꯅ ꯃꯥꯒꯤ ꯃꯤꯑꯣꯏ ꯑꯃꯗ ꯅꯣꯡꯃꯩꯅ ꯀꯥꯞꯇꯨꯅ ꯍꯅꯨꯃꯥꯟꯕꯨ ꯍꯥꯠꯇꯣꯛꯅꯕ ꯍꯥꯏꯔꯝꯂꯒ ꯆꯠꯈ꯭ꯔꯦ ꯃꯁꯤꯗꯒꯤ ꯃꯤꯑꯣꯏ ꯑꯃꯅ ꯅꯣꯡꯃꯩꯅ ꯍꯅꯨꯃꯥꯟꯅ ꯀꯥꯞꯅꯕ ꯇꯧꯔꯤ ꯑꯗꯨꯕꯨ ꯁꯤꯔꯤ ꯍꯥꯏꯔꯤꯕ ꯃꯤꯁꯛ ꯑꯁꯤ ꯂꯥꯛꯇꯨꯅ ꯃꯤꯑꯣꯏ ꯑꯁꯤꯕꯨ ꯄꯨꯊꯈ꯭ꯔꯦ ꯁꯤꯔꯤ ꯑꯁꯤꯗꯤ ꯁꯤꯔꯝꯗ꯭ꯔꯦ ꯍꯧꯖꯤꯛ ꯃꯍꯥꯛꯅ ꯍꯅꯨꯃꯥꯟꯅ ꯃꯥꯛꯁ ꯑꯃ ꯎꯞꯁꯤꯟꯕꯤꯔꯦ ꯍꯧꯖꯤꯛ ꯁꯤꯟ ꯑꯃꯗ ꯃꯥꯏꯀꯦꯜꯅ ꯁꯤꯔꯤ ꯑꯁꯤ ꯁꯤꯍꯧꯔꯖꯅꯨ ꯍꯥꯏꯅ ꯊꯝꯂꯝꯂꯒ ꯊꯣꯛꯈꯤꯕꯗꯨ ꯁꯤꯔꯤ ꯑꯁꯤ ꯍꯅꯨꯃꯥꯟꯅ ꯊꯦꯡꯅꯕꯗꯒꯤ ꯍꯅꯨꯃꯥꯟꯅ ꯀꯟꯕꯤꯈꯤꯕꯅꯤ ꯑꯁꯨꯝꯅ ꯀꯟꯕꯤꯈꯤꯕꯗꯒꯤ ꯍꯅꯨꯃꯥꯟꯒ ꯁꯤꯔꯤ ꯑꯁꯤꯒ ꯄꯥꯔꯠꯅꯔ ꯑꯣꯏꯈ꯭ꯔꯦ ꯍꯧꯖꯤꯛ ꯍꯅꯨꯃꯥꯟ ꯑꯁꯤ ꯀꯔꯤꯁꯨ ꯇꯧꯗꯦ ꯁꯤꯔꯤꯅ ꯍꯥꯏꯔꯤ ꯗ꯭ꯔꯣꯟꯁꯤꯡ ꯑꯁꯤ ꯀꯟꯇ꯭ꯔꯣꯜ ꯇꯧꯔꯤꯕꯁꯤ ꯃꯥꯏꯀꯦꯜꯅ ꯇꯧꯔꯤꯕꯅꯤ ꯃꯁꯤꯕꯨ ꯊꯤꯡꯅꯕꯒꯤꯗꯃꯛꯇ ꯃꯥꯏꯀꯦꯜꯒꯤ ꯂꯩꯐꯝꯗ ꯆꯠꯇꯕ ꯌꯥꯔꯣꯏ ꯍꯥꯏꯔꯝꯃꯤ ꯃꯐꯝ ꯑꯁꯤꯗ ꯒꯖꯄꯇꯤꯁꯨ ꯂꯥꯛꯂꯦ ꯃꯍꯥꯛꯁꯨ ꯑꯐꯕ ꯃꯤ ꯑꯃ ꯑꯣꯏꯔꯦ ꯃꯈꯣꯏ ꯑꯍꯨꯝ ꯄꯨꯟꯗꯨꯅ ꯑꯃꯠꯇ ꯑꯣꯏꯈ꯭ꯔꯦ ꯃꯁꯤꯒꯤ ꯃꯇꯨꯡꯗ ꯍꯅꯨꯃꯥꯟꯒ ꯒꯖꯄꯇꯤꯒꯤ ꯃꯤꯑꯣꯏꯁꯤꯡꯒ ꯄꯨꯟꯅ ꯂꯥꯛꯇꯨꯅ ꯃꯥꯏꯀꯦꯜꯒꯤ ꯃꯤꯑꯣꯏꯁꯤꯡ ꯑꯁꯤꯕꯨ ꯄꯨꯊꯕ ꯍꯧꯔꯛꯂꯦ ꯍꯧꯖꯤꯛ ꯃꯥꯏꯀꯦꯜꯅ ꯐꯨꯅꯔꯤꯕꯁꯤ ꯌꯦꯡꯗꯨꯅ ꯂꯩꯔꯤ ꯑꯗꯨꯒ ꯃꯍꯥꯛꯀꯤ ꯃꯤꯑꯣꯏꯁꯤꯡ ꯑꯁꯤꯁꯨ ꯒꯖꯄꯇꯤꯒꯤ ꯃꯤꯑꯣꯏꯁꯤꯡ ꯑꯃꯗꯤ ꯍꯅꯨꯃꯥꯟꯁꯤꯡꯅ ꯄꯨꯊꯔꯛꯂꯤ ꯁꯣꯝꯗꯅ ꯁꯤꯔꯤ ꯑꯁꯤ ꯃꯥꯏꯀꯦꯜꯒꯤ ꯂꯩꯐꯝꯗ ꯂꯥꯛꯇꯨꯅ ꯗ꯭ꯔꯣꯟꯁꯤꯡ ꯑꯁꯤꯕꯨ ꯂꯦꯞꯍꯟꯅꯕ ꯍꯣꯠꯅꯔꯤ ꯍꯧꯖꯤꯛ ꯁꯣꯝꯗꯅ ꯒꯖꯄꯇꯤꯒꯤ ꯃꯤꯑꯣꯏꯁꯤꯡ ꯑꯃꯗꯤ ꯍꯅꯨꯃꯥꯟꯗ ꯑꯦꯝ ꯊꯥꯕ ꯄꯣꯠꯁꯛ ꯑꯃꯅ ꯀꯥꯞꯂꯛꯂꯦ ꯃꯁꯤꯅ ꯄꯥꯟꯕꯗ ꯃꯈꯣꯏ ꯂꯣꯏꯅꯃꯛ ꯑꯁꯤ ꯃꯩ ꯆꯤꯡꯂꯦ ꯃꯈꯣꯏ ꯂꯩꯃꯥꯏꯗ ꯇꯥꯗꯨꯅ ꯂꯩꯈ꯭ꯔꯦ ꯑꯃꯔꯣꯝꯗꯅ ꯂꯦꯞꯇꯨꯅ ꯂꯩꯔꯤꯕ ꯈꯨꯟꯖꯥꯁꯤꯡ ꯑꯁꯤ ꯃꯁꯥꯗꯒꯤ ꯏ ꯇꯥꯔꯛꯄ ꯀꯌꯥ ꯑꯃꯁꯨ ꯇꯧꯕ ꯍꯧꯔꯛꯂꯤ ꯍꯧꯖꯤꯛ ꯍꯅꯨꯃꯥꯟ ꯑꯁꯤ ꯂꯩꯃꯥꯏꯗ ꯇꯥꯗꯨꯅꯁꯨ ꯂꯩꯔꯤ ꯃꯍꯥꯛꯅ ꯃꯁꯤꯅ ꯍꯥꯏꯔꯝꯈꯤꯕ ꯀꯌꯥ ꯑꯁꯤ ꯅꯤꯡꯁꯤꯡꯂꯛꯂꯤ
mapu Hanumana Ayodhyagi mating pangkibani nangnasu Anjanadri khungang asibu mating pangmo haina hairamkiba kaya ase ningsinglakuna mahak hagulakle aduga lanthengna nangmigidamagta Michael gi miada lakle mahaki matau si ubada Michael na piglingayda mangonda mamana hairamkiba wafam adu ningsinglakle superhero ama oibada jadu gi sakti gi karisu dakar oite asengba superhero ama haibasidi asumbagidamagta sakti amta yauduna thangna fana lanthengba misak adubu superhero kawi haikibasi Michael na ningsinglakle Houji Michael na Hanuman bu hana bagida magmagi mi memeda haidam houji mafam masda GCB am thausilaktuna Hanuman bu hana bagida magda thongge tawri matam masda Hanuman bu laman mukta khungge khanjakiba iyung asi laktuna iyung asi na Hanuman na karoktuna mani asi Hanuman langlakle iyung asi na mani asi kulamle iyung asi su Hanuman misangda laikre houji mani asi Hanuman okle aduga mahang na sakti asi lokre asum tawri basda Michael yamna sawning ba haibu chori aduga Hanuman gi masada leramba anabu khudingmosu loina phakre mahapu thomnabagi thauchal aliba GCB asida mahangna kinna thinmada GCB ase paithokre aduga Michael gi musing busu mahangna puthaba hokre Hanuman Michael da kutumna thilage adubu sangdre Michael na mahaki suit ase setkre maram masina sangdri bani Michael na Hanuman thilapa matamna di Hanuman ase paithoktuna tare Michael da Hanuman attack yama tawri adubu karisu kanatre Michael oina mahapu putharakle somdran drone sing asi sirina lefan nabagi honari adubu yadre Amarumdana Kunjat Singh Masada Taragli Yasina Talibadi, Makoy Haksang as our from the Tagatori have a Talibani, Kariguma Maiku Sina Dum Leva Taragadi, Makoy Haksang as a Pokaiduna Sigadoriban, Masibutin Nabagini City Natoribasi. How you Hanumana, gas cylinder, ma Paiduna Putroli, Aduga drone singers Langsile, Asumna Tawadi drone singers in Pokai, Sina Sumasi Udagi Maksuyam Harauri, Makenasu Siriasi Hinglam Nihabasi, Mana Kangle. Sirina Michael da ID superhero gi misang de laigani super villain gi misang de lairoi hain harakli hauji kunja sing asi gyan tarakli minaksi na oxygen mask ublaga laikat nari kunja sing asida asi na di thoutri adubu Michael Hanuman bu putharakli Hanuman asi mandiram da paisindun tari magi masara angang basindu su taslai mang sindur hangapan si pairaga matabak thari asumna tobasida magi matabak ta korak koina yilo masuda round oina laikri hauji Hanuman Michael na kana sinsilaglaga kinna thinbada paithoktuna tare Makui ini sekana punari ama nama bu hinjina bangam natri hauji Hanuman Michael asi kaawre mahang matakta paikatuna leringai Hanuman songkalaktuna kinna muktilaklam asumna tawbadagi kalli hariba Michael gi suit ase kaari Michael gi masa asi sokle adubu Hanuman gi masadagi mani asi paithoki badagi mani asi makada tarakli basi makoi ani na ure Hanuman mani asi lawna bagi sensilakpada Michael Hanuman bu phachin duran thamkre mani asi Michael na phangkre mafam masda helicopter masu lakli Masta Makakri, Aduga Hilukitor si Pai Bahokri, Hanuman su Fazili Bastigi Nantroli, Aduga Ura ama Puktuna, Hilukitor as the Langatuna, Hilukitor Sibu Pakri, Hauji Mike and Hilukitor driver Sibu Makata Tadakri, Aduga Hilukitor Simana Tona Batori, Adubu Hanuman Yamada Hilukitor si Pai have Yatri, Hauji Ura Sisu Tatokri, Mike and Manisi Putroctuna Magna Manis the Gipor Sibu Lona Vitori. Sumna tawring in the Hanumanasi Gadama Pairaga, Asaba Hanumanasi Matak the Lipton Simhanguri. Hauji Hanumanasi Wang Sonkalakuna Gadas in Hilukitas Tomlami. Hauji Hilukitas Bokai, Asum Hanumanas Makara Taragli. Money is Sukaikri. Money is the Yauriba Hanuman is Sutaragli. Somdana Bibisana, Money is Sikari Habisi Kangli. Mang Hari Kudung Tiban Nangadori, Money is Sikai Krabanina, Patrabadi Mansingu Control to Pipasi, Namloidori. Hauji Warsi Haugadori Hari. Aduga Diman Sing Rudra Money is Sikai Habisi, Money Kaiki Bagi Trokli, but wait Basina, Makoina Kankri. Mastagi di mansing na langi da magta same sadon hori basi ulali makoi di mani si bukai bangai bo ramle bibisana makata na hairakli mang tak pathola kadaba kaya astagi kannabagi da magta nahak lakta ba yada ban hari mahang hari basi mapu Hanuman boni somdan mapu Hanuman asi ulali maha asi unisi gi manung leri bani hauji unasi su sakai ba horakle somdan mi bo ori ba Hanuman asida mani da ki taraki ba i si magi mamita sangkre asumna tawbadagi Hanuman asi makada taadana pairaga laikre somdana Hanuman su thorole aduga mahaksu pairaga lakle somdana miyoiba oriba Hanuman asi atiyada paiduna leri mahak paiba ngambagi sakti asu yauramle hanadi mahak manidagi sakti phangpani adu bhojti mahak manidagi sakti lauraroi mapu Hanuman gi asi mahaki masada yaukrabani aduga magi mathabakta su nimitki mangan gumnang langna nganduna leri aduga maromdana bibisan gi saktam asisu ahaldagi naha oin onthorokpasi akoidu ulakli mahak mapu Hanuman pairli basisu uri Hauji mapu Hanuman parakli mafam asi mahaki pongnapam oriba Anjanadri khul asidani hauji mafam asida Hanuman ani si thengnare makoi ni si atiyana matakta paiduna leri miibu oriba Hanuman sinadi mapu Hanuman ujabata angakpa ama ori
ꯍꯧꯖꯤꯛ ꯃꯤꯑꯣꯏꯕ ꯍꯅꯨꯃꯥꯟꯗ ꯐꯤ ꯑꯃꯁꯨ ꯄꯥꯏꯔꯛꯇꯨꯅ ꯃꯍꯥꯛꯀꯤ ꯃꯁꯥꯗ ꯌꯥꯎꯈ꯭ꯔꯦ ꯕꯤꯚꯤꯁꯟꯒꯤ ꯈꯣꯟꯖꯦꯜꯗ ꯍꯥꯏꯔꯛꯂꯤ ꯑꯩꯒꯤ ꯋꯥꯁꯛꯇꯤ ꯄꯥꯡꯊꯣꯛꯂꯦ ꯍꯧꯖꯤꯛꯇꯤ ꯅꯍꯥꯛꯅ ꯃꯄꯨ ꯔꯥꯝꯒꯤ ꯑꯄꯥꯝꯕ ꯑꯗꯨ ꯊꯨꯡꯍꯜꯂꯣ ꯍꯥꯏꯅ ꯍꯥꯏꯔꯛꯂꯤ ꯃꯍꯥꯛꯅ ꯍꯥꯏꯔꯤꯕꯁꯤ ꯃꯄꯨ ꯍꯅꯨꯃꯥꯟꯗꯅꯤ ꯑꯗꯨꯒ ꯃꯨꯚꯤ ꯑꯁꯤꯒꯤ ꯃꯈꯥ ꯇꯥꯔꯛꯄ ꯁꯔꯨꯛ ꯑꯁꯤ 2025ꯗ ꯔꯤꯂꯤꯖ ꯇꯧꯔꯛꯀꯅꯤ ꯍꯥꯏꯅ ꯊꯥꯔꯛꯂꯒ ꯃꯨꯚꯤ ꯑꯁꯤꯗꯤ ꯃꯇꯥꯡ ꯑꯁꯤꯗ ꯂꯣꯏꯁꯤꯟꯖꯔꯦ ꯃꯨꯚꯤ ꯑꯁꯤꯗ ꯂꯣꯠꯇꯨꯅ ꯐꯨꯝꯂꯤꯕ ꯑꯔꯨꯟꯕ ꯋꯥꯔꯤ ꯀꯌꯥ ꯑꯃꯁꯨ ꯂꯩꯔꯤ ꯃꯤꯑꯣꯏꯕ ꯑꯣꯏꯔꯤꯕ ꯍꯅꯨꯃꯥꯟꯒꯤ ꯀꯁꯇꯝ ꯗ꯭ꯔꯦꯁ ꯑꯁꯤꯁꯨ ꯃꯨꯚꯤ ꯑꯁꯤꯗ ꯐꯪꯈ꯭ꯔꯦ ꯃꯍꯥꯛꯀꯤ ꯃꯊꯕꯥꯛꯇꯁꯨ ꯅꯨꯃꯤꯠꯀꯤ ꯃꯑꯣꯡꯗ ꯂꯪꯅ ꯃꯉꯥꯜ ꯑꯃꯁꯨ ꯁꯤꯝꯕꯣꯜ ꯑꯣꯏꯅꯁꯨ ꯌꯥꯎꯈ꯭ꯔꯦ ꯐꯤ ꯑꯃꯁꯨ ꯃꯥꯒꯤ ꯃꯁꯥꯗꯁꯨ ꯌꯥꯎꯈ꯭ꯔꯦ ꯑꯗꯨꯒ ꯃꯍꯥꯛꯁꯨ ꯃꯄꯨ ꯍꯅꯨꯃꯥꯟꯒꯨꯝꯅ ꯄꯥꯏꯕ ꯉꯝꯂꯦ ꯃꯄꯨ ꯍꯅꯨꯃꯥꯟꯅ ꯆꯦꯟꯕ ꯁꯛꯇꯤ ꯄꯨꯝꯕ ꯃꯉꯣꯟꯗꯁꯨ ꯆꯦꯜꯂꯦ ꯑꯗꯨꯒ ꯃꯍꯥꯛꯀꯤ ꯁꯛꯇꯤ ꯑꯁꯤꯗꯤ ꯃꯊꯪꯒꯤ ꯃꯈꯥ ꯇꯥꯔꯛꯄ ꯃꯨꯚꯤꯗ ꯅꯨꯃꯤꯗꯥꯡꯒꯤ ꯃꯇꯝꯗ ꯁꯤꯖꯤꯟꯅꯕ ꯌꯥꯒꯗ꯭ꯔꯥ ꯌꯥꯔꯣꯏꯗ꯭ꯔꯥ ꯍꯥꯏꯕꯗꯨꯗꯤ ꯉꯥꯏꯃꯤꯟꯅꯔꯁꯤ ꯑꯗꯨꯒ ꯃꯈꯥ ꯇꯥꯔꯛꯄ ꯃꯨꯚꯤꯁꯤꯡꯗꯗꯤ ꯗꯤꯃꯟꯁꯤꯡꯒ ꯃꯤꯑꯣꯏꯕꯁꯤꯡꯒ ꯂꯥꯟꯊꯦꯡꯅꯔꯛꯀꯗꯧꯔꯤ ꯍꯅꯨꯃꯥꯟꯁꯨ ꯃꯄꯨ ꯍꯅꯨꯃꯥꯟꯁꯨ ꯄꯨꯟꯅ ꯂꯥꯟꯊꯦꯡꯅꯕ ꯑꯁꯤꯗ ꯌꯥꯎꯒꯗꯧꯔꯤ ꯃꯨꯚꯤ ꯑꯁꯤ ꯔꯤꯂꯤꯖ ꯇꯧꯔꯛꯂꯕ ꯃꯇꯝꯗ ꯆꯦꯅꯦꯜ ꯑꯁꯤꯅꯁꯨ ꯑꯦꯛꯁꯄ꯭ꯂꯦꯅꯦꯁꯟ ꯄꯨꯖꯔꯛꯀꯦ ꯍꯥꯏꯖꯔꯤ ꯐꯔꯦ ꯃꯌꯥꯝ ꯉꯁꯤꯒꯤꯗꯤ ꯃꯨꯚꯤ ꯑꯁꯤ ꯃꯇꯥꯡ ꯑꯁꯤꯗ ꯂꯣꯏꯁꯤꯟꯖꯔꯤ ꯑꯩꯅ ꯃꯨꯚꯤ ꯑꯁꯤ ꯄꯥꯊꯣꯛꯄ ꯃꯇꯝꯗ ꯁꯣꯏꯈꯤ ꯂꯥꯟꯈꯤꯕ ꯑꯃꯗꯤ ꯆꯤꯠꯇ ꯅꯥꯟꯗꯣꯛꯄ ꯌꯥꯎꯔꯕꯁꯨ ꯃꯌꯥꯝꯅ ꯉꯥꯛꯄꯤꯌꯨ ꯃꯌꯥꯝꯅ ꯅꯨꯡꯁꯤꯕꯤꯗꯨꯅ ꯑꯩꯒꯤ ꯆꯦꯅꯦꯜ ꯑꯁꯤꯕꯨꯁꯨ ꯂꯥꯏꯛ ꯀꯃꯦꯟ ꯑꯃꯗꯤ ꯁꯕꯁꯀ꯭राꯏꯕ ꯇꯧꯕꯤꯔꯝꯃꯨ ꯍꯥꯏꯖꯔꯤ ꯐꯔꯦ ꯃꯌꯥꯝ ꯉꯁꯤꯒꯤꯗꯤ ꯀꯥꯏꯅꯔꯁꯤ ꯃꯊꯪꯒꯤ ꯚꯤꯗꯤꯑꯣ ꯑꯦꯛꯁꯄ꯭ꯂꯦꯅꯦꯁꯟꯗ ꯑꯃꯨꯛ ꯊꯦꯡꯅꯔꯁꯤ ꯕꯥꯏ ꯕꯥꯏ